Hello everyone, welcome to another episode of Manipur Rockers. Ngasi su miyam gidamagta yamna promising oiba adugumba Manipur dagi horakiba adugumba rock band amakake wari ne khone ngasi lijagadoribase. They are the winner of the Red Ribbon Manipur Idol 2023 amasung multimedia campaign Sikkim da pangthokibasida Manipur bu represent tobiduna chatkiba adugumba Manipur gi rock band ama habatare. Ladies and gentlemen, without further ado, please welcome all the greats of the Manipur. All the greats of Manipur gi team member मैम है बता रहेगा Impact TV के कोई Manipur Rockers की माइक की तरह नोक चेरी है बता रहे अदो आई ना वही ना introduce तो जरा है बता रहे आई की हेक ना कंदा फमी वैसे Mr. Christopher Thogdam. He's a guitarist of all the greats. Next कोई फमी वैसे कोई की Kanish Kuraijam है बता रहे माना vocalist ने. Next कोई ना फमी वैसे कोई की Pony Mongjam. He is the keyboardist है बता रहे. अमसंग last but not the least कोई फमी वैसे कोई Mr. Deepu. He's a drummer of all the greats. Mayambu amukahana taram nokcheri habatare. Ado han basidi I am Mr. Christopher dagi hana lakchege. Mr. Christopher koi ming di khangjabatar go so kogi leifam adagi ma bagi ming habis am the khangjadri adna han bada sigi se introduction to tobiu. I have said being the guitar komjai. Koi bagi min na rajen koi mai min na kimboy leifam na music se nomai bundale. Aigi leifam jina kwa ketel sang rot kon thosam lekai. Aduga aina band jina itare aigi position je vocalist ne aduga aigi father gi ming na K Charan Kumar aduga aigi mother gi ming na K H B Mota aduga ai chinau se ani ne aigi yam duna Elvis Nungai se mathang da mo pony dagi tajage. Ai leifam na Wang Kuman nambol Kendra gi manung chanba Wang Kuman sida ai poe aduga ai baba gi ming na ibohol kowe aduga agi mama agi mina bimola kowe aduga bench da keyboardist oya leiba Yan nungai se. Dang Deepu gi am tajage. Aigi leifam na nongum na hom chutek tegin aigi bench da uji leisina drummer ona leijawne aduga ai sinau na ani ne aduga imagi maming na Premapati kowe aduga koi bai maming na Dorendra kowe. Thank you so much. Ado makhata mo kano se wari de Kanish ta gi mo hangje ko. Kanish akoi na khangjaning ba se all the greats haiba khoi gi band se yamna shu nauri haiba tar. Nauri haiduna su October gi 2022 is gi form gi sigum ba band na haiba tar ko. Adum masak nai ba thabak mayam ma khakti mayam ta ure haiba tar Sikkim da Manipur represent tor ba ina sai pan jagi mayam do. Ahan ba da khoi na khangjaning ba je khoi gi all the greats se mataw kram tor ga horuk khiba gi haiba do. Adu de khangjaning so ita woni all the great se si band se hudor prasam nu si ba wari so ya adagi kwai maroi na koi si band se tau jingai si ai tare si tau na bagi a chauba keno se koi hoji lei ki dre ma se koi the wishes na band ma label Manipur gi adagi ma gi band gi vocalist ne koi na dabshi no Manasu si band se koi aina band aigi mi se TV ba kanda adagi band se form tau na ba adagi ai se koi mana help to bi bai tare to pinning ba do mani am chau ma te ma pang bi gi ado da bi si na da mai to kanda koi na atop koi khana ma khangna ba sing adagi ai khangna ba sing je ta sal la gai tare band je da mai na October gi kino si gai tare 2022 to gi ba ne no mai na laki ai tare Ado hojikti band members sing have the no matik chaba mi aba me ama khak keno torigo tor kan da band se anam pung fao band no khak su ori ni khal ada Kanish ena mung lak chining base khoi gi band sigi khoi na sai pa jaba matam da tare band sigi genre of music se khoi na classic rock ha tare go khoi gi 80s ki 90s ki matam da maina perform to normal dum rock ki genre da waina maina changchan ba dugum ba band ama khak oi go my question is sigi classic rock ki genre se kari maram gi choose to wi na da this have you si ai genre ma'am se ba ai shu loina mak appreciate tawi loina mak su dum apa taw tabu ai ni ka hina pam ja se sigi jaga is oi ba sigi jaga is oi ba ni na ai na mi thi ba kan da su adagi sa ye na se da khoi da bi shi na da de khoi keno ma'am se timina ba kan da su sigi jaga is loina dominancy hai ba mi ona ya ba tare mo ni su ita kong bo ro de keyboard kong bo ro drum tin bo mo ni su classic rock se pam za ba ngi keno se ona mi je thi ba tare aduga aduna punjan ta ga de punna pamina ni na khoi
ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯌꯧꯕ ꯉꯝꯒꯅꯤꯅ ꯈꯜꯂꯒꯀꯣ ꯄꯨꯂꯞ ꯄꯥꯝꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯖꯣꯅꯔꯁꯦ ꯄꯨꯂꯞ ꯄꯥꯝꯃꯤꯟꯅꯕ ꯃꯤꯁꯤꯡꯁꯦ ꯈꯣꯝꯖꯤꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕꯁꯦ ꯈ꯭ꯔꯤꯁꯇꯐꯔꯗꯒꯤ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤ ꯈ꯭ꯔꯤꯁꯇꯐꯔ ꯀ꯭ꯂꯥꯁꯤꯛ ꯔꯣꯛ 80s 90sꯀꯤ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯌꯨꯁ ꯇꯧꯔꯝꯕ ꯀ꯭ꯂꯥꯁꯤꯛ ꯔꯣꯛꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤ ꯀ꯭ꯂꯥꯁꯤꯛ ꯔꯣꯛꯁꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯃ ꯍꯦꯛꯇꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯇꯥꯅꯤꯡꯉꯦꯅ ꯇꯥꯕ ꯌꯥꯗꯕ someone who understand music very well ꯂꯤꯔꯤꯛꯁꯀ ꯌꯥꯎꯅ ꯌꯥꯝ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯇꯥꯕ ꯔꯣꯛ ꯑꯃꯈꯛꯅꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯕ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯛ ꯔꯣꯛꯁꯦ ꯌꯥꯝ ꯇꯥꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯦꯁ ꯑ ꯕꯦꯟ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯄ꯭ꯂꯁ ꯑꯦꯁ ꯑ ꯒꯤꯇꯔꯤꯁ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯑꯆꯧꯕ ꯔꯣꯜ ꯑꯃꯈꯛ ꯌꯥꯎꯔꯤꯅꯦꯕ all the greatꯁꯤꯗꯀꯣ ꯑꯗ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯗꯤꯌꯟꯁꯁꯤꯡꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ all the greatsꯀꯤ ꯃꯥꯒꯤ ꯃ꯭ꯌꯨꯖꯤꯛ ꯃꯌꯥꯝꯁꯦ ꯁꯤꯒꯤꯁꯤꯗ ꯌꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯩ ꯏꯅꯤꯁꯤꯌꯦꯇꯤቭ ꯂꯧꯏ ꯀꯔꯤ ꯑꯦꯂꯤꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯁꯤꯡ ꯀꯨꯛ ꯇꯧꯕꯗ ꯍꯥꯞꯆꯤꯟꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯪꯖꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯦ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯦꯟꯁꯦ ꯖꯣꯅꯔꯥꯁꯦ ꯀ꯭ꯂꯥꯁꯤꯛ ꯔꯣꯛꯁꯤꯗ ꯐꯣꯀꯁ ꯇꯧꯕꯅꯤꯅꯀꯣ ꯀ꯭ꯂꯥꯁꯤꯛ ꯔꯣꯛꯁꯦ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯉꯁꯥꯏꯅ ꯍꯥꯏꯕꯤꯕꯒꯨꯝꯅ ꯂꯤꯔꯤꯛꯁ ꯑꯃ ꯂꯤꯔꯤꯛꯁꯦ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯏꯁꯩꯁꯦ ꯖꯣꯅꯔ ꯀꯔꯤ ꯑꯣꯏꯔꯁꯨ ꯂꯤꯔꯤꯛꯁꯤꯅ ꯃꯤ ꯀꯩꯅꯣ ꯀꯣ ꯍꯥꯏꯅꯤ ꯃ꯭ꯌꯨꯖꯤꯛ ꯁ꯭ꯄꯤꯛꯁ ꯇꯨ ꯗ ꯍꯥꯔꯠ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃ꯭ꯌꯨꯖꯤꯛ ꯁ꯭ꯄꯤꯛꯁ ꯇꯨ ꯗ ꯍꯥꯔꯠꯇꯣ ꯂꯤꯔꯤꯛꯁꯤꯅ ꯃꯥꯏ ꯀꯩꯅꯣ ꯊꯋꯥꯏꯗꯣ ꯑꯣꯏꯔꯛꯄꯅꯤꯅ ꯑꯗꯨꯅ ꯀ꯭ꯂꯥꯁꯤꯛ ꯔꯣꯛꯁꯤꯗꯁꯨ ꯍꯥꯟꯅꯗꯒꯤ ꯂꯤꯔꯤꯛꯁ ꯐꯖꯕ ꯌꯥꯝ ꯌꯥꯎꯏ ꯑꯗꯨ ꯃꯊꯛꯇ ꯇ꯭ꯌꯨꯟꯁꯤꯁꯨ ꯐꯖꯕ ꯌꯥꯎꯕꯅꯤꯅ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯕꯦꯟꯁꯦ ꯅꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯕꯁꯦ ꯊꯥ ꯈꯔ ꯈꯛꯇꯪ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯖꯣꯅꯔꯁꯦ ꯐꯣꯂꯣ ꯇꯧꯔꯨꯔꯕꯅꯤꯅ ꯖꯣꯅꯔꯗꯣ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯉꯝꯅꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯏꯁꯩꯁꯦ ꯏꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯦꯝꯃꯒ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯃꯤꯌꯥꯝꯗ ꯇꯥꯍꯟꯕ ꯃꯤꯌꯥꯝꯗꯨꯅ ꯑꯗꯨ ꯐꯤꯗꯕꯦꯛ ꯉꯥꯏ ꯇꯥꯔꯦ ꯃꯤꯌꯥꯝꯒꯤ ꯐꯤꯗꯕꯦꯛꯇꯣ ꯉꯥꯏꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯦꯟꯅꯁꯨ ꯃꯥꯏ ꯄꯥꯛꯀꯗꯕꯁꯨ ꯃꯥꯜꯂꯤ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯔꯣ ꯍꯥꯏꯖꯒꯦ ꯅꯦꯛꯁ ꯑꯃꯨꯛ ꯀꯩꯅꯣꯗ ꯂꯥꯛꯆꯒꯦ ꯄꯣꯅꯤꯗ ꯂꯥꯛꯆꯒꯦꯀꯣ ꯀꯤꯕꯣꯔꯗꯤꯁꯁꯦ ꯄꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯣꯔ ꯔꯣꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯃꯦꯖꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏꯅ ꯅꯧꯔꯤꯕ ꯑꯣꯏꯅ ꯈꯟꯖꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗ ꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯅꯤꯒꯤ ꯕ꯭ꯔꯤꯐ ꯍꯤꯁꯇ꯭ꯔꯤ ꯑꯃꯈꯛ ꯈꯪꯖꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯀꯗꯥꯏꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯤꯕꯣꯔꯗꯁꯦ ꯇꯝꯕꯤꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯦ ꯀꯤꯕꯣꯔꯗꯁꯦ ꯈꯣꯡꯗꯦꯕ ꯑꯍꯥꯟꯕꯗ ꯑꯩꯅ ꯇꯧꯔꯝꯕꯁꯦ ꯑꯩꯁꯦ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯤꯗꯤ ꯁꯨꯝ ꯏꯁꯥꯗ ꯁꯨꯝ ꯌꯥꯎꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛꯁꯦ ꯁꯛꯄꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯃ ꯄꯥꯏꯔꯒ ꯈꯣꯡꯕꯕꯨ ꯑꯣꯏꯔꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯩꯅꯤꯡꯈꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯒꯤꯇꯥꯔꯒꯨꯝꯕꯁꯦ ꯈꯖꯤꯛ ꯇꯝꯕ ꯍꯧꯔꯦꯕ ꯇꯝꯕꯁꯦ ꯏꯃꯥꯟꯅꯕ ꯍꯥꯟꯅ ꯍꯩꯕꯁꯤꯡꯗꯒꯤ ꯃꯣꯏꯗꯒꯤ ꯈꯔ ꯅꯣꯂꯦꯖ ꯀꯩꯀꯥ ꯃꯣꯏꯗ ꯍꯪ ꯈꯣꯠ ꯇꯧꯔꯒ ꯑꯗꯩ ꯀꯃꯥꯏꯅ ꯈꯣꯡꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯀꯣꯔꯠ ꯅꯨꯡ ꯑꯗꯒꯤ ꯑꯗꯨꯝꯕꯗꯣ ꯈꯔ ꯇꯝꯃꯦꯅ ꯑꯗꯒꯤ ꯑꯩꯁꯦ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯄꯥꯝꯕꯁꯦ ꯁꯣꯡ ꯔꯥꯏꯇꯤꯡꯒꯨꯝꯕ ꯁꯨꯝꯕꯒꯤ ꯄꯣꯠꯁꯦ ꯈꯔ ꯄꯥꯝꯃꯛꯄ ꯑꯗꯨꯅ ꯑꯩꯁꯦ ꯃ꯭ꯌꯨꯖꯤꯛ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯁꯨꯝ ꯀꯦꯄꯦꯕꯜ ꯑꯣꯏꯕ ꯑꯩꯅ ꯁꯨꯝ ꯏꯖꯤ ꯇꯨ ꯂꯔꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯍꯥꯏꯕꯗꯤ ꯏꯖꯤ ꯇꯨ ꯂꯔꯟ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯏꯅ ꯎꯕꯁꯨ ꯅꯠꯇꯕ ꯍꯥꯏꯗꯤ ꯇꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯩꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯀꯟꯚꯤꯅꯦꯟ ꯑꯣꯏꯒꯗꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯑꯩꯅ ꯒꯤꯇꯥꯔꯁꯦ ꯑꯃ ꯍꯩꯅꯤꯡꯉꯦ ꯒꯤꯇꯥꯔꯁꯦ ꯈꯔ ꯃꯇꯝ ꯈꯔ ꯒꯤꯇꯥꯔ ꯑꯃ ꯑꯦꯀꯣꯁꯇꯤꯛ ꯒꯤꯇꯥꯔ ꯑꯃ ꯑꯩ ꯂꯩꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯣꯝꯕꯗꯒꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯗꯥꯁꯨ ꯃꯥꯁꯨ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯅꯦ ꯑꯩꯈꯣꯏ ꯗꯥꯁꯨ ꯑꯗꯣ ꯃꯥꯅ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯀꯤꯕꯣꯔꯗ ꯑꯃ ꯃꯥꯅ ꯁꯨꯝ ꯇꯥꯛꯄꯗ ꯑꯩꯅ ꯁꯨꯝ ꯎꯕ ꯑꯗ ꯀꯤꯕꯣꯔꯗꯁꯤ ꯀꯃꯥꯏꯅ ꯋꯥꯔꯛ ꯇꯧꯔꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯣꯝꯗ ꯒꯤꯇꯥꯔꯗ ꯈꯪꯉꯤꯕ ꯊꯤꯑꯣꯔꯤ ꯀꯩꯀꯥꯗꯨꯒ ꯁꯨꯝ ꯍꯥꯏꯗꯤ ꯑꯩ ꯈꯔꯗꯤ ꯄꯤꯛꯏ ꯃꯇꯝꯗ ꯃꯥꯅ ꯀꯤꯕꯣꯔꯗꯇ ꯇꯥꯛꯄꯗ ꯁꯨꯝ ꯑꯅꯤꯗꯣ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯔꯤꯌꯦꯂꯥꯏꯁ ꯇꯧꯈꯤꯕꯗꯣ ꯑꯗꯨꯅ ꯑꯩꯁꯨ ꯒꯤꯇꯥꯔ ꯈꯣꯡ ꯍꯩꯇꯥꯔꯗꯤ ꯀꯤꯕꯣꯔꯗꯁꯤꯁꯨ ꯈꯣꯡꯕ ꯍꯩꯅꯤ ꯉꯁꯥꯏꯒꯤ ꯈꯦꯠꯅꯔꯤꯁꯤ ꯖꯁ ꯃꯣꯔ ꯑꯣꯐ ꯄ꯭ꯔꯦꯛꯇꯤꯁꯇꯨ ꯈꯛꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯩꯉꯣꯟꯗ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯁꯦ ꯅꯣꯂꯦꯖ ꯈꯔꯗꯤ ꯈꯪꯍꯧꯔꯦ ꯃꯣꯏꯗ ꯁ꯭ꯀꯦꯜꯁꯦ ꯀꯃꯥꯏꯅ ꯑꯦꯔꯦꯟꯖ ꯇꯧꯏ ꯅꯣꯠꯁ ꯀꯃꯥꯏꯅ ꯑꯦꯔꯦꯟꯖ ꯇꯧꯏ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯪꯈꯤꯕꯗꯒꯤ ꯑꯩꯁꯦ ꯑꯦꯝ ꯌꯨꯗ ꯂꯥꯛꯑ ꯃꯇꯨꯡꯗ 2015 ꯑꯗꯥꯏꯃꯨꯛ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯁꯦ ꯑꯗꯨꯗ ꯑꯦꯝ ꯌꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛꯁꯤ ꯀꯃꯥꯏꯅ ꯊꯣꯛꯀꯦ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯝꯕ ꯁꯦꯅꯤꯌꯔ ꯑꯃ ꯃꯥꯁꯤ ꯃꯥꯒꯤ ꯀꯤꯕꯣꯔꯗ ꯑꯃ ꯂꯩꯔꯦ ꯗꯥꯂꯨꯝ ꯀꯧꯋꯦ ꯃꯥꯁꯦ ꯂꯨꯝ ꯀꯧꯋꯦ ꯑꯗ ꯃꯥꯒꯤ ꯀꯤꯕꯣꯔꯗꯁꯦ ꯂꯩꯔꯝꯕꯁꯤꯗ ꯑꯩꯁꯦ ꯆꯪꯉꯀꯥꯟꯗ ꯌꯨꯝꯗꯩꯗꯤ ꯂꯥꯛꯀꯥꯟꯗ ꯍꯣꯁꯇꯦꯜꯗ ꯆꯠꯀꯥꯟꯗ ꯑꯩꯁꯦ ꯌꯨꯝꯗꯩꯗꯤ ꯀꯤꯕꯣꯔꯗ ꯈꯣꯡꯕꯁꯦ ꯇꯝꯅꯤꯡꯉ ꯍꯩ ꯈꯣꯡꯕꯗꯤ ꯈꯣꯡꯅꯤꯡꯕꯩ ꯐꯥꯎꯔꯛꯑꯕꯅꯦꯕ ꯏꯁꯥꯗ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯂꯩꯇꯕꯅꯤꯅ ꯈꯣꯡ ꯐꯪꯗꯕꯗꯣ ꯑꯗꯨꯒ ꯑꯗꯩ ꯃꯥꯒꯤ ꯀꯤꯕꯣꯔꯗꯁꯦ ꯂꯩꯔꯝꯕꯅꯦ ꯃꯥꯒꯤ ꯀꯤꯕꯣꯔꯗꯁꯦ ꯃꯥꯅꯗꯤ ꯁꯤꯖꯤꯟꯅꯔꯝꯗꯕ ꯃꯥꯁꯦ ꯀꯩꯁꯨ ꯃꯥꯁꯨ ꯈꯣꯡꯅꯤꯡꯉꯦ ꯄꯨꯔꯛꯀꯥꯟꯗ ꯃꯥꯁꯨ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯦꯀꯥꯗꯃꯤꯛꯀꯤ ꯄꯣꯠ ꯃꯌꯥꯝꯗꯨꯅ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯈꯣꯡ ꯇꯝꯕ ꯁꯪꯗꯕ ꯈꯣꯠꯇ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯀꯤꯕꯣꯔꯗꯇ ꯂꯩꯔꯝꯕꯗꯨꯗꯒꯤ ꯑꯩꯅ ꯃꯥꯏ ꯀꯥꯁꯤꯗ ꯆꯪꯉꯒ ꯈꯣꯡꯕ ꯍꯧꯔꯛꯈ꯭ꯔꯦꯕ ꯃꯥꯏ ꯀꯥꯁꯤꯗ ꯈꯣꯡꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯁꯦ ꯀꯣꯔꯠ ꯅꯨꯡ ꯀꯩꯀꯥ ꯑꯗꯨ ꯃꯆꯥ ꯈꯔꯁꯦ ꯈꯣꯡꯕꯗ ꯍꯧꯔꯀꯥꯟꯗ ꯀꯣꯔꯠ ꯀꯥꯁꯦ ꯁꯤꯟꯕ ꯈꯣꯠꯄ ꯀꯩꯀꯥ ꯈꯔ ꯉꯝꯃꯛꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯩꯁꯦ ꯑꯩꯉꯣꯟꯗ
learn ꯇꯧꯅꯤꯡꯕꯒꯤ ꯍꯥꯏꯗꯤ ꯍꯦꯟꯅ ꯁꯨꯝ ꯈꯪꯅꯤꯡꯉꯛꯄꯒꯤ ꯄꯣꯠꯂꯣꯝꯗ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯁꯦ ꯑꯩꯅ ꯍꯥꯟꯅ ꯈꯪꯖꯔꯝꯃꯤꯕ ꯁꯨꯝ ꯒꯤꯇꯥꯔꯗ ꯀꯩꯗ ꯑꯗꯨꯝ ꯃꯦꯟꯂꯤ ꯑꯅꯝꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯅꯣꯂꯦꯖꯁꯦ ꯑꯩꯈꯣꯏ ꯗꯥꯗꯒꯤ ꯑꯅꯝꯕꯗꯤ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯈꯔ ꯇꯧꯔꯒ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯇꯦꯡ ꯌꯥꯝ ꯂꯧꯋꯦ ꯑꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯄꯤꯌꯥꯅꯣ ꯑꯗꯒꯤ ꯀꯣꯔꯁ ꯃꯆꯥ ꯃꯆꯥ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯗꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯂꯩꯅ ꯃꯣꯏꯒꯨꯝꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯣ ꯌꯦꯡꯕꯁꯦ ꯑꯩ ꯐꯖꯅ ꯌꯦꯡꯉꯒ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯀꯥꯟꯗ ꯑꯩ ꯏꯁꯥꯅ ꯈꯣꯡꯖꯔꯀꯥꯟꯗ ꯑꯩ ꯏꯁꯥꯒꯤ ꯀꯣꯔ ꯄ꯭ꯔꯣꯒ꯭ꯔꯦꯁꯟ ꯁꯦꯝꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯝꯈꯤꯕ ꯍꯥꯏꯇꯥꯔꯦ ꯇꯝꯃꯛꯄꯗꯒꯤ ꯑꯩꯁꯦ ꯃꯥꯏ ꯀꯤꯕꯣꯔꯗꯇꯣ ꯁꯨꯝ ꯈꯣꯡꯂ ꯌꯥꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯅꯣꯡꯃ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏ ꯀꯤꯕꯣꯔꯗꯁꯦ ꯀꯩꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯂꯩꯈꯤꯕꯗ ꯌꯥꯝ ꯇꯥꯡꯕꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯩꯁꯦ ꯀꯤꯕꯣꯔꯗꯁꯦ ꯁꯨꯝ ꯃꯥꯏꯗꯨ ꯈꯣꯡꯉꯕꯅꯤ ꯑꯩꯁꯦ ꯁꯨꯝ ꯍꯥꯏꯗꯤ ꯁꯔꯇꯦꯟ ꯂꯦꯚꯦꯜ ꯑꯃꯗ ꯌꯧꯔꯛꯑꯀꯥꯟꯗ ꯑꯩꯁꯦ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯈꯣꯡꯅꯤꯡꯕ ꯐꯥꯎꯔꯛꯄꯗꯣ ꯏꯁꯥꯗ ꯑꯗꯒꯤ ꯑꯩꯁꯦ ꯃꯣꯕꯥꯏꯜ ꯂꯩꯒꯦꯅ ꯆꯠꯂꯦꯕ ꯅꯣꯡꯃꯁꯦ ꯑꯩ ꯃꯣꯕꯥꯏꯜ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯣꯕꯥꯏꯜꯁꯦ ꯌꯥꯔꯛꯇꯕꯗꯤ ꯍꯥꯏꯇꯥꯔꯦ ꯃꯣꯕꯥꯏꯜ ꯂꯩꯒꯦꯅ ꯆꯠꯂꯀꯥꯟꯁꯤꯗ ꯑꯩꯁꯦ ꯏꯌꯥꯝꯕ ꯑꯃ ꯆꯠꯃꯤꯟꯅꯩ ꯑꯦꯝ ꯌꯨ ꯍꯣꯁꯇꯦꯜ ꯂꯩꯉꯩꯗꯅꯦ ꯑꯗꯨꯒ ꯂꯝꯕꯤ ꯌꯧꯔꯀꯥꯟꯁꯤꯗ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯆꯦꯟꯖ ꯇꯧꯈꯤꯕꯅꯦꯕ ꯑꯩ ꯋꯥꯈꯜ ꯃ꯭ꯌꯨꯖꯤꯛ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯌꯣꯟꯕ ꯗꯨꯀꯥꯟꯗꯨꯗ ꯍꯥꯟꯅ ꯆꯪꯈꯤꯒꯦ ꯋꯥꯈꯜꯗ ꯈꯜꯂꯛꯄꯗꯤ ꯑꯩꯅ ꯆꯠꯃꯤꯟꯅꯩ ꯏꯌꯥꯝꯕꯗ ꯍꯥꯏꯔꯦ ꯏꯌꯥꯝꯕ ꯃ꯭ꯌꯨꯖꯤꯛ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯌꯣꯟꯕ ꯗꯨꯀꯥꯟꯗ ꯍꯥꯟꯅ ꯆꯪꯒꯦ ꯇꯧꯔꯒ ꯆꯪꯉꯀꯥꯟꯗ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯐꯣꯟ ꯂꯩ ꯆꯠꯂꯀꯥꯟꯗ ꯐꯣꯟ ꯂꯩꯗꯕꯤꯗ ꯁꯤ ꯀꯤꯕꯣꯔꯗꯁꯦ ꯂꯩ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯩ ꯑꯗꯨ ꯂꯩ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯑꯗꯩ ꯌꯨꯇ꯭ꯌꯨꯕꯇ ꯑꯩ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯂꯦꯚꯦꯜꯗꯨꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯁꯨꯝ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯣꯏꯅ ꯁꯨꯝ ꯆꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯅꯧ ꯑꯅꯧꯕ ꯊꯤꯡꯁ ꯃꯌꯥꯝ ꯑꯃ ꯇꯝꯃꯒ ꯀꯃꯥꯏꯅ ꯑꯩꯒꯤ ꯁꯤꯗꯩꯁꯤ ꯈꯤꯇꯪ ꯍꯦꯟꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯗꯣ Progress ꯁꯨꯝ ꯇꯧꯅꯕ. ꯍꯣꯏ ꯀꯃꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯇꯧꯒꯗꯒꯦ ꯁꯨꯃꯥꯏꯅ ꯇꯝ ꯇꯧꯔꯀꯥꯟꯗ ꯁꯨꯝ ꯇꯧꯔꯀꯥꯟꯗ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨꯒ ꯀꯦꯅꯤꯁ ꯍꯣꯏ ꯊꯦꯡꯅꯔꯦ ꯑꯗꯩ ꯃꯌꯥꯝ ꯊꯦꯡꯅꯔꯦ And fortunately, all the greats came from the great amakak oiriba natra hojik yam nungaijay ado yam nungaijay poni gi wari sitaba matamda akoina kinose a complete package of an artist haiba taraga have the different kino gi musical instrument me am touch tawra kanda so universe na call tawra pagi mong da haiba taraga phone leibagi mahukta koina keyboard amakak leir la kanda have the fortunately adu gi keyboard leir modna so all the greats came rakta koina ngasi ken kinose poni se u fangjai neba thank you so much once again next I Deepu da lakchege Deepugisu akoigi on side of story leramgadab male as a drummer amoina kamain tawrakanda horakhi kanadagi tamakhi haibado adui wari disa leave you ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯄꯤꯛꯏꯀꯥꯟꯗꯒꯤ ꯑꯩꯈꯣꯏ ꯕꯥꯗꯨꯁꯨ ꯑꯗꯨꯝ ꯏꯁꯩꯕꯨꯗꯤ ꯇꯧꯗꯦꯕꯀꯣ ꯑꯗꯨꯒ ꯁꯨꯝ ꯏꯁꯩ ꯇꯥꯕ ꯈꯣꯠꯄ ꯏꯪꯂꯤꯁꯀꯤ ꯏꯁꯩ ꯌꯥꯝ ꯇꯥꯏꯌꯦꯕ ꯑꯗꯨꯗ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯅꯣꯀꯤꯡ ꯑꯣꯟ ꯍꯦꯚꯟꯁ ꯗꯣꯔ ꯀꯥꯏꯅ ꯂꯩꯕ ꯕꯣꯕ ꯗꯤꯂꯟꯒꯤ ꯑꯍꯥꯟꯕ ꯚꯔꯖꯟꯗꯣ ꯑꯗꯨꯗꯨꯒ ꯁꯨꯝ ꯇꯥ ꯈꯣꯠ ꯇꯧꯔꯒ ꯁꯨꯝ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯗꯨꯝ ꯇꯞꯅ ꯁꯨꯝ ꯂꯩꯈꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗꯩꯁꯨ ꯑꯍꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗ ꯃꯥꯁꯦ ꯑꯗꯨꯝ ꯏꯁꯩ ꯑꯗꯨꯝ ꯂꯩꯇꯥꯏ ꯏꯪꯂꯤꯁꯀꯤ ꯀꯩꯅꯣꯁꯦ ꯑꯗꯩ ꯃꯉꯣꯟꯗꯒꯤ ꯈꯔ ꯂꯦꯇꯦꯁ ꯑꯣꯏꯕꯁꯤꯅ ꯑꯩꯈꯣꯏ ꯕꯥꯗꯩꯗꯤ ꯑꯔꯤꯕ ꯉꯥꯛꯇ ꯐꯪꯉꯦꯀꯣ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯇꯞꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯄꯨꯟꯁꯤꯟ ꯈꯣꯠꯆꯟꯗꯅ ꯇꯧꯔꯒ ꯁꯨꯝ ꯍꯧꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯃꯔ ꯑꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯗ꯭ꯔꯃꯔꯒꯤ ꯔꯣꯜꯁꯤꯁꯨ ꯃ꯭ꯌꯨꯖꯤꯛꯀꯤ ꯕꯦꯟ ꯑꯃꯗꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯣꯜ ꯑꯃꯈꯛꯁꯨ ꯂꯩꯔꯤꯅꯦꯕ especially in the genre of rock musicꯀꯤꯗꯗꯤ drummer is very important ꯅꯠꯇ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ next ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯦꯅꯤꯁꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯀꯦꯅꯤꯁ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯃꯈꯛ complete ꯑꯣꯏꯅ ꯐꯣꯝ ꯇꯧꯕ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏ ꯈ꯭ꯔꯤꯁꯇꯣꯐꯔꯅꯁꯨ ꯍꯥꯏꯕꯤꯈꯤꯕ lyrics originality ꯍꯥꯏꯕꯁꯦ important ꯑꯣꯏꯅ ꯍꯥꯏ ꯑꯗꯣ all the greatsꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ lyricsꯁꯤꯗꯤ ꯀꯅꯥꯅ ꯏꯕꯤ ꯀꯃꯥꯏꯅ ꯇꯧꯔ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ all the greatsꯀꯤ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯂꯤꯔꯤꯛꯁꯦ ꯑꯩꯅ sometimes ꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯍꯟꯗꯛꯀꯤ ꯁꯤ ꯂꯥꯛꯆꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯣꯏꯅꯀꯣ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕꯦꯟꯁꯤ ꯐꯣꯝ ꯇꯧꯕ ꯀꯨꯏꯗ꯭ꯔꯤ ꯑꯣꯛꯇꯣꯕꯔꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯤꯇꯤꯡ ꯇꯧꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯦꯝꯕꯁꯨ ꯑꯗꯨꯝ ꯐꯅꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯖꯨꯟ ꯁꯤꯐꯧꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ EP ꯑꯃ ꯐꯣꯡꯕꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯆꯪꯁꯤꯜꯂꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯤꯔꯤꯛꯁ ꯏꯕ ꯈꯣꯠꯄꯁꯦ ꯑꯩꯅ ꯏꯕꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯎꯏ ꯃꯔꯛꯇꯨꯗ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯃꯔꯛꯇꯒꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯃꯁꯥꯒꯤ ꯂꯤꯔꯤꯛꯁ ꯏꯕ ꯍꯥꯟꯅꯗꯒꯤ ꯑꯣꯏꯕ ꯃꯣꯏꯅ ꯏꯕꯤꯔꯛꯄ ꯈꯔ ꯊꯥꯔꯛꯄꯗꯣ ꯑꯩꯅ ꯁꯨꯝ ꯐꯤꯜꯇꯔ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯒ ꯇꯧꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯈꯛꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯖꯨꯟꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ EP ꯑꯅꯧꯕ ꯑꯃ all the greatsꯀꯤ ꯑꯅꯧꯕ ꯑꯃꯈꯛ ꯐꯪꯗꯣꯔꯦ ꯍꯥꯏꯁꯦ ꯁꯤꯒꯤꯁꯤꯗꯗꯤ ꯑꯩꯈꯣꯏ ꯏꯁꯩ ꯀꯌꯥꯃꯨꯛꯀꯗꯤ ꯑꯩꯈꯣꯏ ꯑꯣꯗꯤꯌꯟꯁ ꯌꯥꯝꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯤ ꯏꯁꯩꯁꯦ ꯃꯉꯥꯗꯤ ꯂꯥꯛꯑꯅꯤ ꯂꯥꯛꯑꯅꯤ all original ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯕ ꯃꯌꯥꯝꯈꯛ ꯌꯥꯎꯔꯝꯒꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯃꯌꯥꯝꯁꯤꯒꯤ introductions ꯃꯌꯥꯝꯁꯨ ꯇꯥꯖꯈ꯭ꯔꯦꯀꯣ ꯃꯥꯒꯤ behind the stories ꯃꯌꯥꯝꯁꯨ ꯇꯥꯖꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏ ꯇꯥꯖꯅꯤꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯄꯔꯐꯣꯔꯝ ꯇꯧꯕꯤꯒꯅꯤ ꯁꯤꯁꯦ
ꯑꯩ ꯄꯣꯅꯤꯒ ꯏꯕꯥꯅꯤ ꯑꯗꯨꯝ ꯀꯚꯔ ꯁꯣꯡ ꯑꯃꯈꯛ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯥꯏꯕꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯣꯡꯁꯤꯗꯤ EP ꯊꯣꯛꯇ꯭ꯔꯤꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯂꯣꯠꯁꯤꯜꯂꯒ ꯊꯝꯒꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯥꯏꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯒꯤ EP ꯁꯦꯝꯃꯛꯄꯒꯤꯁꯤꯗ ꯆꯠꯂꯤꯕ ꯄ꯭ꯔꯣꯁꯦꯁꯁꯤꯗꯤ ꯑꯩꯈꯣꯏ ꯖꯣꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯔꯤꯐ ꯕꯦꯁ ꯄ꯭ꯂꯁ ꯚꯣꯀꯜꯒꯤ ꯃꯦꯂꯣꯗꯤ ꯂꯥꯏꯟꯗꯣ ꯑꯗꯨꯗ ꯌꯥꯝꯅ ꯕꯦꯁ ꯇꯧꯕꯅꯤꯅ ꯏꯁꯩꯁꯦ ꯁꯦꯝꯀꯥꯟꯗ ꯍꯥꯟꯅ ꯀꯃꯥꯏ ꯍꯥꯏꯅꯤ ꯒꯤꯇꯥꯔꯁꯦ ꯔꯤꯐꯀꯤꯗ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯃ ꯈꯣꯡꯉꯤꯕ ꯀꯩꯅꯣ ꯀꯨꯅꯥ ꯇꯧꯔꯒ ꯑꯥꯏꯗꯤꯌꯥꯗꯣ ꯔꯤꯐꯁꯦ ꯍꯥꯟꯅ ꯁꯦꯝꯃꯛꯑꯒ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯒꯤ ꯔꯤꯐꯇꯣ ꯂꯩꯔꯕꯅꯤꯅ ꯔꯦꯀꯣꯔꯠ ꯇꯧꯁꯜꯂꯦꯗꯅ ꯑꯗꯨꯗꯩꯗꯤ ꯃꯊꯪ ꯃꯊꯪ ꯆꯠꯊꯈꯤꯕꯗꯣ ꯑꯗꯨꯝ ꯇꯥꯔꯒ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯂꯥꯛꯑꯦ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ ꯚꯣꯀꯜꯒꯤ ꯃꯦꯂꯣꯗꯤ ꯂꯥꯏꯟꯁꯤꯗ ꯕꯦꯁ ꯇꯧꯕꯁꯤꯅ ꯑꯦꯀꯣꯁꯇꯤꯛꯁꯦ ꯈꯣꯡꯉꯒ ꯀꯩꯅꯣ ꯇꯧꯕ ꯀꯣꯔꯠꯁꯦ ꯈꯔ ꯑꯗꯨꯝ ꯈꯣꯡꯉꯦꯗꯅ ꯑꯗꯨꯗꯩꯗꯤ ꯁꯥ ꯑꯗꯨꯝ ꯀꯩꯅꯣ ꯂꯥꯛꯄꯗꯣ ꯇ꯭ꯌꯨꯟꯁꯦ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯂꯣꯗꯤ ꯂꯥꯏꯟ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯅꯁꯨ ꯌꯥꯝꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯚꯔꯖꯟ ꯑꯣꯐ ꯗ ꯁꯣꯡ ꯑꯃꯈꯛ ꯄꯨꯊꯣꯔꯛꯀꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗ ꯁꯤꯒꯤ ꯋꯥꯔꯤ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯗꯤꯐ꯭ꯔꯦꯟ ꯄ꯭ꯔꯣꯁꯦꯁ ꯑꯣꯐ ꯁꯣꯡ ꯃꯦꯀꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯗ ꯒ꯭ꯔꯦꯠꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯅꯦꯛꯁ ꯑꯩ ꯄꯣꯅꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯄꯣꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯣꯜ ꯗ ꯒ꯭ꯔꯦꯠꯁ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯕꯦꯟꯁꯦ ꯁꯤꯒꯤꯁꯤꯅ ꯍꯧꯖꯤꯛ ꯖꯨꯟꯗꯁꯨ EP ꯑꯃ ꯐꯣꯡꯗꯧꯔꯦꯅ ꯇꯥꯖꯩꯀꯣ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏ 5 to 6 ꯁꯣꯡꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁ꯭ꯅꯤꯛ ꯄꯤꯛ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯝꯕ ꯂꯦꯡꯒ꯭ꯋꯦꯖꯇꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯣꯡ ꯃꯌꯥꯝꯁꯦ ꯁꯛꯄꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯃꯦꯟꯂꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯛꯀꯗꯧꯕ ꯂꯤꯔꯤꯛꯁꯤꯡꯁꯦ ꯃꯦꯟꯂꯤ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝꯗꯣ ꯂꯣꯏ ꯑꯅꯝꯕ ꯇꯧꯒꯦꯅ ꯍꯧꯖꯤꯛꯐꯥꯎꯒꯤ ꯄ꯭ꯂꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯃꯤꯡ ꯑꯞ ꯂꯥꯛꯏꯕ EPꯁꯤꯁꯨ ꯑꯗꯨꯝ ꯃꯦꯗꯤꯌꯝꯁꯦ ꯏꯪꯂꯤꯁ ꯂꯣꯏ ꯑꯣꯏꯔꯛꯀꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁꯤꯛ ꯔꯣꯛꯅꯦꯅꯁꯨ ꯍꯥꯟꯅ ꯄꯟꯕꯤꯈꯤꯀꯣ ꯑꯗꯨꯗ ꯑꯗꯨꯅ ꯃꯥꯒꯤ ꯇ꯭ꯔꯨ ꯇꯨ ꯗ ꯇ꯭ꯔꯦꯗꯤꯁꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯪꯂꯤꯁ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯤꯄꯨ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯗꯤꯄꯨꯗ ꯑꯃꯨꯛ ꯗꯤꯄꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯗꯤꯌꯟꯁꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯡꯒꯔꯁ ꯃꯌꯥꯝꯁꯤꯅ ꯁꯛꯏꯕ ꯀꯩꯅꯣ ꯁꯣꯡ ꯃꯌꯥꯝꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯋꯦꯟ ꯋꯤ ꯁ꯭ꯇꯗꯤ ꯑꯕꯥꯎꯠ ꯗ ꯑꯣꯗꯤꯌꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯣ ꯃꯈꯣꯏꯅ ꯄ꯭ꯔꯤꯐꯔ ꯇꯧꯕꯁꯦ ꯗꯤꯄꯨꯒꯤ ꯃꯣꯠ ꯑꯣꯏꯅꯗꯤ ꯏꯪꯂꯤꯁꯀꯤ ꯁꯣꯡꯗ ꯁꯛꯄꯁꯦ ꯃꯈꯣꯏꯅ ꯍꯦꯟꯅ ꯄ꯭ꯔꯤꯐꯔ ꯇꯧꯋꯦꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯖꯣꯟꯔꯥꯗꯤ ꯀꯥꯏꯗꯕꯤꯗ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯑꯗꯨꯝ ꯁꯛꯄ ꯑꯗꯨꯒꯨꯝꯕ ꯔꯣꯛ ꯕꯦꯟ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯂꯩꯔꯤꯗꯅ ꯁꯤꯒꯨꯝꯕꯁꯦ ꯍꯦꯟꯅ ꯄ꯭ꯔꯤꯐꯔ ꯇꯧꯔꯦꯅꯗꯤ ꯈꯟꯕꯤꯕ꯭ꯔꯥ ꯗꯤꯄꯨꯒꯤ ꯃꯣꯠ ꯑꯣꯏꯅ ꯀꯃꯥꯏꯅ ꯂꯩꯕꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯕꯦꯟ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯧꯒꯠꯂꯛꯏꯕ ꯕꯦꯟ ꯑꯅꯧꯕ ꯊꯣꯛꯂꯛꯏꯕ ꯕꯦꯟ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯑꯌꯥꯝꯕ ꯄ꯭ꯔꯤꯐꯔ ꯇꯧꯕꯁꯦ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔꯤꯗ ꯉꯥꯛꯇ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯚꯔꯖꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯣꯅꯔꯥꯁꯦ ꯑꯦꯅꯤ ꯖꯣꯅꯔꯥ ꯑꯗꯨꯝ ꯇꯧꯋꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯣ ꯃꯥꯅꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯗ ꯒ꯭ꯔꯦꯠꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯆꯠꯂꯤꯕ ꯇ꯭ꯔꯦꯟꯁꯤꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯔꯀꯥꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯇ꯭ꯔꯦꯗꯤꯁꯟꯗꯣ ꯐꯖꯅ ꯂꯦꯡꯗꯅ ꯊꯝꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯇꯥꯖꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯟ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯁꯤꯌꯣꯔ ꯁꯤꯁꯨ ꯑꯅꯧꯕ ꯆꯦꯂꯦꯟꯖ ꯑꯃꯈꯛꯇꯤ ꯑꯣꯏꯒꯗꯣꯏꯅꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯪꯂꯤꯁꯇ ꯁꯛꯑꯀꯥꯟꯗ ꯍꯥꯏꯕꯗꯤ ꯑꯣꯗꯤꯌꯟꯁꯁꯤꯁꯨ ꯑꯣꯟꯂꯤ ꯐꯣꯔ ꯃꯅꯤꯄꯨꯔꯗ ꯈꯛꯇꯪ ꯀꯟꯐꯥꯏꯟ ꯇꯧꯔꯒ ꯂꯩꯔꯣꯏꯗꯣꯏꯅꯦꯕ ꯊ꯭ꯔꯨ ꯑꯥꯎꯠ ꯏꯟꯗꯤꯌꯥ ꯊ꯭ꯔꯨ ꯑꯥꯎꯠ ꯋꯥꯔꯜꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯨꯝꯅꯃꯛ ꯇꯥꯟꯅꯔꯒ ꯌꯥꯕ ꯀꯩꯅꯣ ꯑꯃꯈꯛ ꯁꯣꯡ ꯑꯃꯈꯛ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯊ꯭ꯔꯨꯗꯒꯤꯁꯨ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯌꯧꯉꯝꯕꯅꯤꯅ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯍꯦꯟꯅ ꯍꯦꯟꯅꯁꯨ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯥꯟꯖꯩ ꯍꯥꯏꯖꯒꯦꯀꯣ ꯑꯃꯨꯛ ꯑꯩ ꯀꯦꯅꯤꯁꯇ ꯂꯥꯛꯆꯒꯦ ꯀꯦꯅꯤꯁ ꯑꯩꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯂꯧꯒꯗꯣꯏꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯐꯥꯔꯁ ꯊꯤꯡ ꯑꯩꯉꯣꯟꯗ ꯍꯪꯖꯈꯤꯕ ꯀꯣꯏꯁꯟꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯜ ꯗ ꯒ꯭ꯔꯦꯠꯁ ꯍꯥꯏꯕ ꯃꯃꯤꯡꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯐꯖꯈꯤꯕ ꯃꯃꯤꯡ ꯑꯃꯈꯛ ꯑꯣꯏꯈꯤꯀꯣ ꯁꯤꯒꯤꯁꯦ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯊꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯊꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯐꯦꯠ ꯄꯟꯖꯈꯤꯕ ꯕꯦꯟꯁꯦ ꯐꯣꯝ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯩꯅ ꯗꯥꯕꯤꯁꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯥꯁꯨ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯕꯦꯟ ꯃꯃꯤꯡ ꯊꯣꯜꯂꯝꯗꯥꯏꯁꯦ ꯈꯟꯅ ꯅꯩꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯦꯟꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯗꯥꯗꯤꯄꯨꯅ ꯗ꯭ꯔꯝꯁꯦ ꯊꯤꯟꯕꯅꯦꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯗꯦꯔꯤꯛ ꯃꯥꯅ ꯊꯤꯜꯂꯝꯃꯦ ꯑꯗꯒꯤ ꯃꯥꯁꯨ ꯕꯦꯟ ꯃꯃꯤꯡ ꯊꯣꯟꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯍꯩꯕ ꯑꯗꯒꯤ ꯃꯥꯅꯁꯨ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇ ꯕꯦꯟꯁꯤ ꯃꯃꯤꯡ ꯑꯃ ꯊꯣꯜꯂꯁꯤ ꯈꯣꯠꯂꯁꯤꯅ ꯁꯨꯝ ꯍꯥꯏꯅꯔꯛꯄ ꯀꯥꯟꯗ ꯃꯃꯤꯡꯁꯦ ꯁꯨꯝ ꯑꯩꯅ ꯑꯃ ꯄꯨꯊꯣꯛ ꯑꯗꯒꯤ ꯃꯥꯅ ꯑꯃ ꯄꯨꯊꯣꯛ ꯐꯖꯕꯗꯣ ꯈꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯥꯅꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯜ ꯗ ꯒ꯭ꯔꯦꯠꯁꯦ ꯇꯛꯂꯥꯎꯅ ꯄꯨꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯗꯥ ꯗꯦꯔꯤꯛ ꯍꯥꯟꯅꯒꯤ ꯗ꯭ꯔꯃꯔꯁꯦ
mana puthorpa kansidasu di adudi sagi miyobada akhoi puthorpa kan yaning bai sidi tongana dum taidana ko ado mana puthorpa kan do akhoi myam su yaningi bai tare ye da bisina sidi pajare adi benje akhoina maming haiba kanda yam lu halloisi ade mina taabdo ke chiu ba ming haibam leidana ko adugumba ma ONG kolan jen som hainer pakan ma do puthorpa kan acid chap chare khole ade pajare ana to kanda adum main thon gi nai tare tasanagi ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯗ ꯕꯤꯁꯤ ꯃꯥꯒꯤ ꯁꯣꯜꯅꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯚꯟꯗꯒꯤ ꯌꯦꯡꯊꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯈꯛ ꯕꯦꯟ ꯑꯃꯈꯛ ꯎꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯨꯁꯨ ꯃꯥꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯌꯥꯝꯅ ꯄ꯭ꯔꯥꯎꯗ ꯐꯤꯜ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯥꯟꯁ ꯑꯒꯦꯟ ꯅꯦꯛꯁ ꯑꯃꯨꯛ ꯈ꯭ꯔꯤꯁꯇꯣꯐꯔꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯈ꯭ꯔꯤꯁꯇꯣꯐꯔ ꯀꯨꯏꯔꯦ ꯈ꯭ꯔꯤꯁꯇꯣꯐꯔ ꯍꯣꯏꯅ ꯒꯤꯇꯔꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯂꯥꯛꯄꯤꯔꯛꯏꯁꯤꯀꯣ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯎꯝꯕꯗ ꯒꯤꯇꯔ ꯄꯥꯏꯔꯛꯑꯦ ꯍꯥꯏꯕꯗꯨꯅ ꯇꯧꯕꯤꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯤꯇꯔ ꯑꯦꯁ ꯑꯦ ꯒꯤꯇꯔꯤꯁ ꯏꯟ ꯃꯅꯤꯄꯨꯔꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕꯁꯦ ꯍꯥꯔꯗꯦꯁ ꯄꯥꯔꯠ ꯑꯣꯐ ꯕꯤꯡ ꯑ ꯒꯤꯇꯔꯤꯁ ꯏꯟ ꯃꯅꯤꯄꯨꯔꯁꯦ ꯀꯔꯤ ꯑꯣꯏꯅꯤꯅ ꯈꯟꯕꯤ hardest part ꯍꯥꯏꯗꯤ ꯍꯥꯟꯅꯗꯤ ꯂꯨꯔꯝꯃꯦ ꯄꯣꯠ ꯃꯌꯥꯝꯁꯦ ꯀꯩꯒꯤꯅꯣꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯒꯤꯇꯥꯔꯒꯤ ꯕꯨꯛ ꯐꯪꯕ ꯅꯠꯇꯦ ꯑꯗꯩ ꯐꯣꯔꯃꯦꯜ ꯃ꯭ꯌꯨꯖꯤꯛ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯝꯃꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯊꯪꯕ ꯑꯩꯈꯣꯏꯗꯩ ꯃꯊꯛ ꯊꯪꯕ ꯀꯥꯡꯕꯨꯁꯤꯡꯗ ꯈꯔ ꯇꯝꯃꯨꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯥꯝꯖꯔꯨꯕꯅꯤꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯀꯃꯥꯏꯅ ꯑꯦꯐꯔꯠꯁꯦ ꯄꯤꯔꯒ ꯇꯧꯔꯛꯄꯅꯤꯅ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛꯀ ꯅꯨꯡꯉꯥꯏꯈꯤꯕꯁꯤꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯂꯥꯛꯏ ꯌꯨꯇ꯭ꯌꯨꯕ ꯄ꯭ꯂꯦꯠꯐꯣꯝ ꯂꯥꯛꯄꯁꯤꯗ ꯇꯝꯕꯁꯦ ꯌꯥꯝꯅ ꯀꯩꯀꯩ ꯖꯣꯅꯔ ꯑꯣꯏ ꯀꯩꯀꯩ ꯁ꯭ꯇꯥꯏꯜ ꯑꯣꯏꯅꯤ ꯉꯝꯃꯛꯑꯦꯕ ꯉꯝꯃꯛꯑꯁꯨ ꯐꯣꯔꯃꯦꯜ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯒꯤ ꯂꯩꯗꯅ ꯂꯥꯏꯔꯤꯛꯇ ꯑꯣꯏꯒꯦꯔꯥ ꯁꯥꯟꯅꯕꯗ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣ ꯅꯠꯇ꯭ꯔꯒ ꯃ꯭ꯌꯨꯖꯤꯛꯇꯁꯨ ꯍꯥꯏꯔꯁꯦ ꯐꯣꯔꯃꯦꯜ ꯏꯗꯨꯀꯦꯁꯟ ꯑꯣꯖꯥ ꯑꯃꯒ ꯆꯠꯊꯅꯔꯒ ꯂꯩꯃꯤꯟꯅꯔꯒ ꯇꯧꯕ ꯍꯥꯏꯕꯁꯤ ꯇꯣꯉꯥꯜꯂꯤ ꯇꯣꯉꯥꯟꯕꯅꯤꯅ ꯍꯧꯖꯤꯛꯁꯤꯁꯨ ꯃꯅꯤꯄꯨꯔꯗ ꯈꯣꯡꯕ ꯒꯤꯇꯥꯔ ꯈꯣꯡꯕ ꯍꯩꯕ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯑꯦꯛꯁꯄꯣꯖꯔ ꯑꯃ ꯂꯩꯇꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯛꯁꯄꯣꯖꯔꯁꯦ ꯈꯔ ꯋꯥꯏ ꯐꯪꯕꯗ ꯑꯗꯨ ꯃꯊꯛꯇ ꯐꯣꯔꯃꯦꯜ ꯏꯗꯨꯀꯦꯁꯟꯁꯦ ꯈꯔ ꯋꯥꯠꯄꯒꯨꯝ ꯎꯏ ꯑꯗꯣ ꯑꯩ ꯋꯥꯈꯜꯗ ꯑꯗꯨ ꯑꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤꯗ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯋꯥꯕ ꯍꯥꯏꯕꯗꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯇꯨ ꯑꯦꯟ ꯑꯦꯛꯁꯇꯦꯟ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯅꯨꯡꯉꯥꯏꯔꯛꯑꯁꯨ ꯑꯣꯖꯥ ꯐꯣꯔꯃꯦꯜ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕ ꯐꯣꯔꯃꯦꯜ ꯏꯗꯨꯀꯦꯁꯟ ꯐꯖꯅ ꯐꯣꯂꯣ ꯇꯧꯕꯒ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯩꯈꯣꯏ ꯌꯦꯡꯉꯒ ꯇꯝꯕ ꯍꯥꯏꯕꯁꯤ ꯈꯦꯠꯅꯕꯁꯤꯗꯤ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ Dipu same questions. Being a drummer in Manipur, kari hardship ti feel the way. ꯍꯥꯔꯗꯁꯤꯞꯁꯦ ꯑꯗꯨꯝ ꯍꯥꯟꯅ ꯊꯥꯏꯅ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯦꯛꯇꯤꯁꯀꯨꯝꯕ ꯇꯧꯕꯁꯦ ꯗ꯭ꯔꯝ ꯂꯩꯇꯕ ꯈꯣꯠꯇꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀꯩꯅꯣꯗꯤ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯖꯦꯝꯄꯦꯠꯁꯨ ꯂꯩꯅꯔꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥꯅ ꯈꯜꯂꯦ ꯃꯥꯅꯦ ꯗꯤꯄꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯣꯛꯀꯤ ꯍꯤꯁꯇ꯭ꯔꯤꯒ ꯁꯨꯝ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯗ꯭ꯔꯃꯔꯁꯦ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯦꯛꯄꯒ ꯃꯁꯤꯡ ꯊꯤꯕ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯗ꯭ꯔꯝ ꯁꯦꯠ ꯂꯩꯕ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯑꯣꯏꯅ ꯏꯀ꯭ꯋꯤꯞꯃꯦꯟ ꯂꯣꯏꯅꯃꯛ ꯁꯨꯅ ꯂꯩꯕ ꯗ꯭ꯔꯃꯔꯁꯤꯡꯁꯦ ꯄꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯗꯦꯕ ꯅꯠꯇ꯭ꯔꯥ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯇꯝꯗꯨꯗ ꯗ꯭ꯔꯝ ꯑꯃ ꯊꯤꯟꯕꯒꯤꯁꯦ ꯑꯗꯨꯝ ꯂꯩꯀꯥꯏ ꯑꯗꯨꯝ ꯅꯦꯕꯔ ꯃꯌꯥꯝꯁꯤꯗꯤ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯗꯤꯁꯇꯔꯕꯇꯤ ꯑꯗꯨꯝ ꯇꯧꯅꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯑꯗꯨꯝ ꯃꯇꯝ ꯃꯇꯨꯡ ꯏꯟꯅ ꯑꯑꯣꯟꯕ ꯂꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯖꯦꯝꯄꯦꯠ ꯈꯪꯗꯦ ꯃꯌꯨꯝꯗ ꯑꯗꯨꯝ ꯑꯦꯠꯂꯤꯁ ꯁꯥꯎꯟ ꯄ꯭ꯔꯨꯞ ꯑꯃ ꯑꯗꯨꯝ ꯂꯩꯅꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯦꯁꯇꯤ ꯑꯗꯨꯝ ꯌꯥꯝ ꯂꯩꯅꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯖꯕ ꯃꯇꯝꯗ ꯑꯗꯨꯒ ꯗꯤꯄꯨꯗꯤ ꯑꯃꯨꯛ ꯃꯊꯪ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯥꯏꯁꯨ ꯄꯟꯖꯈꯤꯕꯗꯣ ꯕꯦꯟ ꯑꯃ ꯐꯣꯝ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯔꯒꯤ ꯔꯣꯜꯁꯦ ꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯋꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯣꯗꯤꯌꯟꯁꯁꯤꯡꯅ ꯌꯦꯡꯕ ꯃꯇꯝꯗ ꯗꯦ ꯑꯥꯔ ꯂꯦꯁ ꯅꯣꯇꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯔꯦꯛꯇꯤꯐꯥꯏ ꯇꯧꯕꯤꯔꯣ ꯍꯥꯏꯕ ꯇꯥꯔꯦ ꯗ꯭ꯔꯃꯔꯁꯦ ꯌꯥꯝ ꯂꯦꯁ ꯅꯣꯇꯤꯁ ꯑꯣꯏꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯃꯥꯒꯤ ꯔꯣꯜ ꯑꯣꯐ ꯑ ꯗ꯭ꯔꯃꯔ ꯏꯟ ꯑ ꯕꯦꯟ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯆꯨꯝꯃꯤ ꯅꯣꯇꯤꯁ ꯑꯣꯏꯕꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦꯕ ꯀꯩꯒꯤꯅꯣ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯄꯣꯠꯁꯛ ꯑꯃ ꯂꯦꯡꯉꯒ ꯂꯩꯕ ꯄꯣꯠ ꯑꯃꯒ ꯂꯦꯡꯗꯅ ꯂꯩꯕ ꯄꯣꯠ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍ꯭ꯌꯨꯃꯦꯟ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯅꯣꯇꯤꯁ ꯇꯧꯕꯁꯦ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯂꯦꯡꯕ ꯄꯣꯠꯁꯤꯅ ꯑꯗꯨꯝ ꯍꯦꯜꯂꯦ ꯑꯗꯒꯤ ꯑꯃꯅ ꯉꯁꯥꯏꯒꯤ ꯒꯤꯇꯔꯒꯤ ꯇꯣꯟꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯍꯥꯔꯃꯣꯅꯤꯛ ꯅꯥꯏꯕ ꯄꯣꯠꯅꯦꯕ ꯍꯥꯏꯗꯤ ꯃꯤꯅ ꯑꯗꯨꯝ ꯇꯥꯕꯗ ꯏꯗꯤꯕꯜ ꯑꯣꯏꯕ ꯄꯣꯠꯇꯨꯅꯦꯕ ꯗ꯭ꯔꯝꯒꯤꯗꯤ ꯑꯗꯨꯝ ꯃꯥꯒꯤꯗꯤ ꯑꯔꯨꯝꯕ ꯉꯥꯛꯇꯅꯦꯕ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯗꯨꯅꯁꯨ ꯑꯩ ꯑꯣꯏꯕ꯭ꯔꯅ ꯁꯨꯝ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯅꯤꯄꯨꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯗꯤ ꯄꯔꯐꯣꯔꯝ ꯇꯧꯕꯤꯔꯤꯀꯣ ꯍꯧꯖꯤꯛ ꯂꯣꯀꯦꯜꯒꯤ ꯃꯐꯝꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯑꯃꯁꯨꯡ ꯁꯤꯛꯀꯤꯝꯗ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯣꯔꯠ ꯏꯁ ꯔꯤꯖꯟ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯣꯜ ꯗ ꯒ꯭ꯔꯦꯠꯁ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯄꯔꯐꯣꯔꯝ ꯇꯧꯕꯤꯔꯤꯗꯅ ꯁꯤꯒꯤ ꯆꯠꯄ ꯃꯇꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯂꯣ ꯄꯔꯐꯣꯔꯃꯦꯟꯁꯀꯗꯤ ꯃꯌꯥꯝꯗ ꯄꯤꯕꯤꯕ ꯌꯥꯎꯈ꯭ꯔꯕ ꯁꯣꯂꯣ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯆꯠꯄꯗꯣ ꯁꯨꯝ ꯇꯥꯏꯝ ꯂꯤꯃꯤꯠꯁꯨ ꯑꯣꯏꯕ ꯃꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯗꯤ ꯏꯁꯩ ꯇꯔꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯠꯂꯦꯕ ꯑꯗꯨ ꯃꯣꯏ ꯁꯣꯝꯗꯒꯤꯕꯨꯗꯤ ꯏꯁꯩ ꯑꯅꯤꯈꯛ ꯇꯧꯔꯣꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯕꯦꯟꯗꯨꯁꯨ ꯌꯥꯝꯕꯅꯤꯅꯀꯣ ꯃꯇꯝꯗꯨꯁꯨ ꯃꯣꯏ ꯈꯤꯇꯪ ꯇꯥꯏꯝ ꯂꯤꯃꯤꯠꯁꯨ ꯑꯣꯏ ꯃꯣꯏꯒꯤ ꯑꯆꯧꯕ ꯃꯌꯥꯝꯁꯨ ꯌꯥꯎꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯂꯛꯀꯤꯂꯤ
ꯀ꯭ꯔꯥꯎꯠꯅ ꯌꯥꯗꯅ ꯏꯁꯩ ꯑꯍꯨꯝꯗꯤ ꯇꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯊꯪ ꯇꯥꯔꯛꯄꯗ ꯁꯤꯡꯗꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯀꯟꯁꯔꯠꯀꯨꯝꯕ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯗ ꯒ꯭ꯔꯦꯠꯁꯦ ꯊꯦꯡꯅꯖꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯦꯟ ꯃꯦꯝꯕꯔ ꯃꯌꯥꯝꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯒꯤꯇꯔꯤꯁꯀꯤꯁꯨ ꯑꯗꯒꯤ ꯂꯣꯏꯅꯃꯛꯀꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯗ꯭ꯔꯃꯔꯒꯤꯁꯨꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯣꯂꯣ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃꯃꯝ ꯄꯤꯁ ꯑꯃꯃꯝ ꯄꯤꯕ ꯇꯥꯔꯒꯗꯤꯀꯣ ꯍꯨ ꯏꯁ ꯗꯤꯄꯨ ꯍꯨ ꯏꯁ ꯀ꯭ꯔꯤꯁꯇꯣꯐꯔꯁꯦ ꯍꯦꯟꯅ ꯈꯪꯉꯛꯀꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯛꯁꯄꯦꯛꯁꯨ ꯇꯧꯖꯒꯦ ꯅꯦꯛꯁ ꯑꯃꯨꯛ ꯑꯩ ꯄꯣꯅꯤꯗ ꯂꯥꯛꯆꯒꯦ ꯄꯣꯅꯤ ꯑꯩꯈꯣꯏꯅ ꯗ ꯒ꯭ꯔꯦꯠꯁ ꯑꯣꯜ ꯗ ꯒ꯭ꯔꯦꯠꯁꯦ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯃꯐꯝꯁꯤꯡꯁꯤꯗꯗꯤ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕꯤꯔꯒꯦ ꯍꯥꯏꯕꯗꯣ ꯍꯣꯏ ꯌꯥꯝꯅꯕꯨꯗꯤ ꯇꯧꯔꯝꯃꯅꯤꯀꯣ ꯑꯗꯣ ꯅꯤꯡꯁꯤꯡꯕ ꯈꯔ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯗꯦꯕꯤꯠ ꯀꯟꯁꯔꯠꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯟ ꯐꯣꯝ ꯇꯧꯔꯒ ꯀꯩꯅꯣꯗ ꯎꯈ꯭ꯔꯨꯜꯒꯤ ꯅꯣꯔꯠ ꯏꯁ ꯑꯣꯇꯝ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯗ ꯐꯥꯔꯁ ꯑꯩꯈꯣꯏꯒꯤ ꯗꯦꯕꯤꯠ ꯀꯟꯁꯔꯠꯁꯦ ꯄꯤꯈꯤ ꯑꯗꯨꯒ ꯑꯗꯨ ꯃꯇꯨꯡ ꯂꯥꯛꯄꯒ ꯁꯤꯒꯤ ꯌꯨꯅꯤꯇꯤ ꯃ꯭ꯌꯨꯖꯤꯛ ꯐꯦꯁꯇꯤꯚꯦꯜ ꯁꯤꯒꯤ ꯔꯦꯟꯖꯇ ꯇꯧꯈꯤꯕ ꯌꯨ ꯑꯦꯁ ꯑꯦ ꯕꯦꯟ ꯂꯤꯂꯥ ꯂꯥꯛꯈꯤꯕꯗꯣ ꯃꯣꯏꯒꯤꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯄꯔꯐꯣꯔꯝ ꯇꯧꯈ꯭ꯔꯦꯗ ꯑꯗꯒꯤ ꯗꯦꯟ ꯁꯝ ꯏꯚꯦꯟꯠ ꯋꯥꯌꯨꯝꯗꯁꯨ ꯇꯧꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯨꯔꯆꯨꯔꯥ ꯐꯦꯁꯇꯤꯚꯦꯜ ꯇꯧꯈ꯭ꯔꯦ ꯃꯦꯟꯂꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯕ꯭ꯔꯦꯛ ꯐ꯭ꯔꯤ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯀꯟꯁꯔꯠ ꯇꯧꯈꯤꯕꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯣꯄꯅꯤꯡ ꯑꯦꯛ ꯑꯣꯏꯅ ꯇꯧꯖꯈꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯉꯁꯥꯏꯒꯤ ꯔꯦꯠ ꯔꯤꯕꯟꯒꯤ ꯀꯩꯅꯣꯒꯤ ꯀꯩꯅꯣ ꯃ꯭ꯌꯨꯖꯤꯛ ꯀꯣꯝꯄꯤꯇꯤꯁꯟ ꯑꯗꯨꯁꯨ ꯁꯔꯨꯛ ꯌꯥꯖꯈ꯭ꯔꯦ ꯑꯗꯨꯁꯨ ꯋꯤꯟꯅꯔ ꯑꯣꯏꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯋꯥꯟꯁ ꯑꯒꯦꯟ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯁꯔꯨꯛ ꯌꯥꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯁꯤꯛꯀꯤꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥ ꯀꯦꯝꯄꯦꯟꯒꯤ ꯁꯤꯃꯨꯛ ꯃꯦꯛꯁꯀꯤ ꯊ꯭ꯔꯨꯗ ꯆꯠꯄꯁꯦ ꯁꯤꯃꯨꯛ ꯆꯠꯆꯔꯨꯔꯦ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯁꯤꯃꯨꯛ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯄꯔꯐꯣꯔꯝ ꯇꯧꯕꯁꯦ ꯍꯦꯟꯅ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯋꯥꯠꯇꯦ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯃ꯭ꯌꯨꯖꯤꯛ ꯂꯚꯔꯁ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯦ ꯀꯦꯅꯤꯁꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯀꯦꯅꯤꯁ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯨꯔ ꯆꯠꯂꯨꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯔꯐꯣꯔꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤꯁꯤꯗ ꯑꯣꯗꯤꯌꯟꯁꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯗ ꯒ꯭ꯔꯦꯠꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯑꯣꯗꯤꯌꯟꯁꯁꯤꯡꯒꯤ ꯔꯤꯌꯦꯛꯁꯟꯁꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯀꯣ ꯑꯩꯒꯤ ꯁ꯭ꯇ꯭ꯔꯒꯜꯗꯣ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯕꯗ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯕꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯟ ꯇꯧꯕꯁꯦ ꯕꯦꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯥꯏꯗꯅ ꯁꯦꯝꯕ ꯕꯦꯟ ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯥ ꯇꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯁꯤꯁꯤꯅ ꯈ꯭ꯋꯥꯏ ꯂꯨꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯁꯩꯒꯤ ꯀꯦꯔꯤꯌꯔ ꯑꯩ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯗꯨꯝ ꯏꯁꯩ ꯁꯛ ꯂꯩꯔꯝꯃꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯥꯁꯨ ꯃꯣꯏꯁꯦ ꯅꯠ ꯁꯪꯒꯤꯇꯟ ꯑꯣꯖꯥ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯑꯩꯒꯤ ꯁꯛꯄ ꯈꯣꯠꯄ ꯈꯣꯟꯊꯣꯛ ꯀꯩꯀꯥ ꯑꯦꯚ꯭ꯔꯤꯊꯤꯡ ꯍꯦꯜꯞ ꯇꯧꯋꯦ ꯂꯣꯏꯅꯃꯛ ꯑꯗꯩ ꯑꯩꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯈꯤ ꯑꯗꯨꯅꯁꯨ ꯌꯥꯝ ꯂꯥꯏꯅ ꯇꯝꯕ ꯉꯝꯈꯤꯕ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯒ ꯑꯩ ꯏꯁꯩ ꯁꯛꯄꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯁ꯭ꯇ꯭ꯔꯒꯜ ꯀꯌꯥ ꯇꯧꯔꯛꯇꯦ ꯍꯥꯏꯕꯗꯤ ꯑꯗꯨ ꯌꯥꯝ ꯂꯨꯅ ꯊꯣꯛꯈꯤꯗꯦꯕ ꯁꯤ ꯁꯛꯄ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯀꯩꯁꯨ ꯂꯨꯅ ꯂꯩꯈꯤꯕ ꯀꯩꯁꯨ ꯂꯩꯇꯦꯕ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯃꯇꯝ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯂꯣꯏꯅ ꯄꯣꯞ ꯇꯥꯔꯛꯑꯦꯕ ꯑꯩꯅ ꯄꯥꯝꯕ ꯖꯒꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯤꯡꯕ ꯁꯛꯅꯤꯡꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯂꯨꯔꯤꯁꯦ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯤ ꯃꯉꯥ ꯇꯔꯨꯛ ꯄꯨꯟꯁꯤꯟꯕ ꯕꯦꯟ ꯑꯃ ꯃꯔꯥ ꯇꯥꯅ ꯀꯃꯥꯏꯅ ꯂꯩꯍꯟꯒꯗꯒꯦ ꯁꯤꯅꯦꯕ ꯌꯥꯝ ꯂꯨꯔꯤꯁꯦ ꯁꯤꯒꯤꯁꯦ ꯑꯩꯒ ꯃꯥꯒ ꯀꯣꯛ ꯃꯥꯟꯅꯕ ꯅꯠꯇꯦ ꯃꯥꯒ ꯑꯩ ꯀꯣꯛ ꯃꯥꯟꯅꯕ ꯅꯠꯇꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯄꯨꯟꯅ ꯀꯣꯛ ꯑꯝꯇ ꯑꯣꯏꯃꯤꯟꯅꯗꯣꯏꯅꯦꯕ ꯁꯤꯒꯤ ꯕꯦꯟꯁꯦ ꯇꯧꯗ꯭ꯔꯤꯉꯩꯗ ꯕꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯛꯁꯦꯁ ꯑꯣꯏꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯐꯦꯜ ꯑꯣꯏꯈꯤꯕ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯃꯃꯤꯡ ꯆꯠꯂ ꯂꯩꯔꯝꯕ ꯕꯦꯟꯗꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯀꯨꯏꯗꯕ ꯍꯥꯏꯇꯥꯔꯦ ꯆꯥꯟꯅꯗꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯀꯣꯟꯐ꯭ꯂꯤꯛ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯑꯦꯕ ꯁꯤ ꯊꯣꯛꯂꯛꯄꯁꯤꯗ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯃꯔꯤꯗꯤ ꯂꯩꯅꯈ꯭ꯔꯦ ꯀꯣꯏꯁꯟꯁꯦꯀꯣ ꯑꯗꯩ ꯒꯤꯇꯥꯔꯤꯁ ꯑꯣꯏꯒꯦꯔꯥ ꯗ꯭ꯔꯃꯔ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯀꯤꯕꯣꯔꯗꯤꯁ ꯑꯣꯏꯒꯦꯔꯥ ꯉꯁꯥꯏꯒꯤ ꯐꯦꯃꯤꯂꯤꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯑꯗꯒꯤ ꯂꯥꯛꯄ ꯑꯗꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯤꯅ ꯀꯌꯥ ꯀꯩꯅꯣ ꯇꯧꯅꯔꯛꯇꯕꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯏꯁꯩꯒꯤ ꯖꯒꯥꯁꯤꯗ ꯌꯧꯅ ꯇꯧꯃꯤꯟꯅꯕ ꯉꯝꯗꯕꯒꯤ ꯍꯥꯏꯗꯤ ꯈꯣꯡꯖꯦꯜꯁꯦ ꯅꯦꯝꯊꯍꯧꯕ ꯑꯣꯔ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯕꯦꯟꯁꯦ ꯇꯧꯃꯤꯟꯅ ꯇꯥꯔꯒꯁꯨ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯄꯗ ꯃꯌꯥꯝꯒ ꯆꯥꯟꯅꯗꯕ ꯑꯗꯒꯤ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯟꯀ꯭ꯂꯨꯖꯟꯁꯦ ꯇꯥꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯁ ꯆꯠꯄꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯆꯠꯄ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯦꯠꯂꯤ ꯊꯦꯡꯅꯈ꯭ꯔꯤꯁꯦ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯆꯥꯡꯁꯦ ꯑꯗꯨꯒ ꯌꯥꯝ ꯉꯛꯄ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯣꯜ ꯗ ꯒ꯭ꯔꯦꯠꯁꯦ ꯇꯧꯔꯛꯄ ꯀꯥꯟꯗꯗꯤ ꯁꯤꯒꯤ ꯃꯃꯤꯁꯦ ꯇꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯇꯥꯗꯤ ꯇꯥꯏ ꯈꯔ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯋꯥꯔꯤꯁꯦ ꯁꯤꯅꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯌꯥꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯅꯀꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯄꯣꯠꯇꯨꯗ ꯁꯤ ꯆꯠꯃꯤꯟꯅꯔꯁꯤ ꯁꯤꯒꯨꯝꯕ ꯑꯥꯔ ꯑꯃ ꯊꯝꯃꯁꯤ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯊꯣꯛꯇꯅꯕ ꯈꯣꯠꯇꯅꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯃꯦꯆꯨꯔꯤꯇꯤꯗꯣ ꯑꯗꯨ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯣꯜ ꯗ ꯒ꯭ꯔꯦꯠꯁꯤꯗꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯆꯍꯤ 10ꯃꯨꯛꯀꯤ ꯆꯥꯡꯁꯤꯗ ꯕꯦꯟ ꯇꯧꯔꯛꯄ ꯀꯥꯟꯗ ꯐꯪꯗꯕ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯖꯒꯥꯗꯣ ꯌꯧꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯈꯛ ꯑꯣꯜ ꯗ ꯒ꯭ꯔꯦꯠꯁ ꯌꯥꯝ ꯆꯥꯎꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ
ꯃꯁꯤꯃꯛꯅꯁꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯅꯁꯨ even if ꯌꯥꯝꯅ initial stage ꯍꯧꯖꯤꯛꯇꯤ ꯕꯦꯕꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ all the greats ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯌꯥꯝꯅ infant stage ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯁꯤꯒꯤ possibilityꯁꯦ ꯎꯖꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯑꯇꯩꯅ ꯍꯥꯟꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯖꯔꯤꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯗꯤ all the greatsꯀꯤ ꯏꯍꯥꯟ ꯍꯥꯟꯕ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯤꯡꯁꯨ ꯂꯧꯖꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯧꯖꯔꯤꯁꯦ ꯑꯃꯁꯨꯡ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯝꯃꯤꯕ ꯄꯟꯊꯨꯡꯗꯣ ꯑꯗꯨꯗꯣ ꯍꯦꯟꯅ ꯌꯧꯕ ꯑꯣꯏꯕꯤꯌꯨꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯅꯦꯛꯁ ꯑꯃꯨꯛ ꯑꯩ ꯈ꯭ꯔꯤꯁꯇꯣꯐꯔꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯈ꯭ꯔꯤꯁꯇꯣꯐꯔ ꯉꯁꯥꯏ ꯀꯦꯅꯤꯁꯅꯁꯨ ꯑꯗꯨꯝ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯃꯥꯖ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯁꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯔꯤꯑꯣꯇꯥꯏꯞ ꯄ꯭ꯔꯤꯖꯥꯏꯁ ꯇꯧꯔꯒ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯏꯁꯩ ꯇꯧꯕ especially in this genre of rock musicꯀꯨꯝꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤꯒꯤꯁꯤꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯗ certain title ꯑꯃꯈꯛ ꯁꯨꯝ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯗꯤ ꯉꯥꯎꯁꯤꯟꯅꯕꯅꯤ ꯏꯁꯩ ꯇꯧꯕꯅꯤ they are associated with ꯍꯥꯏꯕꯗꯤ anti social ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯈꯛ associate ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ stereotype thoughts ꯑꯃꯈꯛ ꯃꯌꯥꯝ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ generation gapꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯅꯩꯌꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ how can we educate our elders that this is a same music as we are listening to day life ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯌꯨ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯣꯛꯈ꯭ꯔꯁꯦ ꯃꯣꯏ ꯀꯩꯅꯣꯗꯁꯨ USꯇꯁꯨ ꯍꯥꯟꯅꯒꯤ 70s 80s 90s ꯕꯦꯟ ꯃꯌꯥꯝꯁꯦ ꯃꯣꯏꯁꯨ ꯀ꯭ꯂꯥꯁꯤꯛ ꯔꯣꯛꯅꯦꯗꯅ ꯃꯣꯏꯅ ꯇꯧꯔꯀꯥꯟꯁꯤꯗꯁꯨ ꯃꯣꯏꯒꯤ sense of dressing sense of lifestyle ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯏꯪꯂꯤꯁ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯀ꯭ꯂꯥꯁꯤꯛ ꯑꯣꯏꯒꯦꯔꯥ ꯃꯦꯇꯜ ꯑꯣꯏꯒꯦꯔꯥ ꯔꯣꯛ ꯑꯣꯏꯒꯦꯔꯥ ꯌꯦꯡꯉꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯀꯣꯄꯤ ꯇꯧꯋꯤꯅꯦꯕ ꯑꯁꯦꯡꯕꯗꯗꯤ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯏꯁꯩꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛꯀ ꯃꯣꯏꯒ ꯇꯣꯉꯥꯟꯕꯅꯤꯅ ꯑꯗꯨꯗꯣ ꯀꯣꯄꯤ ꯇꯧꯔꯛꯄꯅꯤꯅ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃ꯭ꯌꯨꯖꯤꯛꯇꯣ ꯀꯣꯄꯤ ꯇꯧꯒꯦ ꯍꯥꯏꯕꯅꯦꯕ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯀꯔꯤ ꯀꯔꯥ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯔꯣꯛ ꯇꯧꯗꯕ ꯃꯤꯗꯨꯁꯨ ꯉꯥꯎꯁꯟꯅꯕ ꯌꯥꯝ ꯂꯩ ꯔꯣꯛ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏ ꯃꯁꯝ ꯁꯥꯡꯕ ꯃꯤꯗꯨꯅ ꯃꯥ ꯃꯁꯝ ꯁꯥꯡꯍꯜꯂꯨꯔꯦ ꯖꯤꯟ ꯁꯦꯒꯥꯏꯕ ꯑꯃ ꯁꯦꯠꯂꯦ ꯅꯠꯇ꯭ꯔꯒ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣ ꯂꯥꯏꯛ ꯗ꯭ꯔꯦꯁꯤꯡ ꯁꯦꯟꯁꯇꯨꯗ ꯌꯦꯡꯗꯕꯤꯗ ꯑꯗꯨ ꯇꯧꯗ꯭ꯔꯁꯨ ꯃꯤꯅ ꯐꯖꯅ ꯀꯃꯥꯏ ꯍꯥꯏꯅꯤ ꯁꯝ ꯇꯦꯟꯅ ꯀꯛꯑꯒ ꯄꯨꯔꯥ ꯀꯣꯠ ꯁꯨꯠꯀ ꯇꯧꯔ ꯂꯥꯛꯄ ꯃꯤꯁꯨ ꯉꯥꯎꯁꯟꯅꯗꯕ ꯂꯩꯇꯦ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍ꯭ꯌꯨꯃꯦꯟ ꯅꯦꯆꯔꯅꯦꯕ ꯑꯗꯨꯗꯤ that is how like depends on how they are brought up in the family ꯑꯣꯏꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯒꯤꯁꯦ ꯑꯁꯦꯡꯕꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯪꯕꯁꯤꯡꯗꯨꯗꯤ ꯈꯔ ꯋꯥꯈꯤꯀꯣ ꯃꯣꯏꯅ ꯁꯤꯒꯤꯁꯤ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔꯛꯄꯅꯤꯅ ꯍꯧꯖꯤꯛꯁꯤꯗꯤ slowly times are changing ꯀꯣ ꯑꯗꯨ ꯃꯊꯛꯇ modernization ꯄꯨꯔꯥ ꯂꯥꯛꯑꯕꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ modernization ꯆꯪꯉꯛꯄ ꯉꯝꯍꯟꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯔꯣꯛ ꯃ꯭ꯌꯨꯖꯤꯛ ꯇꯧꯔꯁꯨ ꯂꯩꯗꯅ for example ꯅꯤꯁꯥ ꯀꯔꯤ ꯀꯔꯥ ꯇꯧꯗꯕ ꯃꯤꯁꯨ ꯌꯥꯝ ꯂꯩ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯔꯣꯛꯇꯨꯗꯤ ꯃꯣꯏꯅ ꯍꯦꯚꯤ ꯃꯦꯇꯜ ꯁꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯔꯣꯛ ꯑꯦꯟ ꯔꯣꯜ ꯇꯧꯒꯗ꯭ꯔꯥ ꯑꯗꯨꯝ ꯇꯧꯖꯕ ꯂꯩꯕꯅꯤꯅ ꯁꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯋꯥꯈꯜꯁꯤꯗ ꯃꯇꯝ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯆꯦꯟꯖ ꯇꯧꯔꯛꯀꯗ꯭ꯔꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯇꯝꯃꯛꯄ ꯀꯥꯟꯗ ꯃꯤꯒꯤ ꯊꯣꯠ ꯄ꯭ꯔꯣꯁꯦꯁꯁꯦ ꯇꯣꯡꯉꯥꯜꯂꯛꯄꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯒꯤꯗꯨꯗꯤ ꯃꯣꯏꯒꯤ ꯃꯇꯝꯗꯨꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯆꯦꯟꯖ ꯇꯧꯖꯦꯁꯨ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯅꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤꯗꯒꯤ ꯇꯞꯅ ꯑꯗꯨꯝ ꯁꯤꯜꯂꯛꯀꯗ꯭ꯔꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯔꯣꯛ ꯃ꯭ꯌꯨꯖꯤꯛꯁꯤꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯁꯦꯝ ꯃ꯭ꯌꯨꯖꯤꯛ ꯑꯦꯁ ꯑꯇꯣꯞꯄ ꯃ꯭ꯌꯨꯖꯤꯛꯀꯤ ꯖꯣꯟꯔꯥꯁꯤꯡꯗꯨꯗꯁꯨ ꯆꯞ ꯃꯥꯟꯅꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯦꯝ ꯑꯦꯐꯔꯠ ꯊꯥꯗꯒꯗꯣꯏꯅꯤ ꯂꯣꯏꯅꯃꯛ ꯇꯧꯒꯗꯣꯏꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯦꯛꯁ ꯑꯃꯨꯛ ꯄꯣꯅꯤꯗ ꯂꯥꯛꯆꯒꯦ ꯄꯣꯅꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯦꯁ ꯑ ꯃ꯭ꯌꯨꯖꯤಷꯤꯌꯟꯗ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯣꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯦꯃꯤꯂꯤꯁꯨ ꯃ꯭ꯌꯨꯖꯤಷꯤꯌꯟꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯍꯧꯔꯛꯑꯦꯅ ꯇꯥꯖꯩꯀꯣ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯑꯩꯈꯣꯏꯅ ꯇꯆ ꯇꯧꯕꯤꯔꯨꯕ ꯑꯗꯨꯒꯨꯝꯕ ꯃ꯭ꯌꯨꯖꯤಷꯤꯌꯟ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯅꯤ ꯀꯔꯤ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯑꯦꯁ ꯑ ꯃ꯭ꯌꯨꯖꯤಷꯤꯌꯟ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯐꯦꯁ ꯇꯧꯋꯦ ꯍꯥꯏꯕꯗꯨꯁꯨ ꯇꯥꯖꯒꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯄꯣꯛ ꯇꯥꯔꯒꯁꯨ ꯑꯩꯅ ꯍꯥꯏꯗꯤ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯍꯤꯡꯒꯦ ꯍꯥꯏꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯀꯃꯥꯏꯅ ꯈꯟꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨ ꯑꯃꯨꯛ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯁꯦꯝ ꯊꯤꯡ ꯗꯥ ꯀ꯭ꯔꯤꯁꯅ ꯑꯣꯏꯇꯥꯔꯁꯨ ꯃꯥꯒꯤ ꯄꯣꯏꯟ ꯑꯃꯨꯛ ꯌꯦꯡ ꯇꯥꯔꯁꯨ ꯃꯥꯏꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗ ꯁꯨꯝ ꯑꯩꯅ ꯎꯖꯕꯗꯀꯣ ꯃꯦꯟꯂꯤ ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯏꯅꯔꯒ ꯂꯥꯛꯑꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯨꯝ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯃꯥꯡꯗ ꯏꯁꯩ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯣꯏꯔꯛꯄ ꯏꯁꯩ ꯇꯧꯔꯛꯄ ꯃꯤ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯅꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯨꯝ ꯏꯁꯩ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯥꯔꯠ ꯑꯁꯨꯝꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯗ ꯆꯪꯉꯛꯄ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯌꯥ ꯌꯥꯝꯅ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭ꯔꯤꯗꯝ ꯂꯩꯕ ꯃꯤ ꯏꯟꯇꯤꯌꯥꯅꯤ ꯌꯥꯎꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯗꯨꯒ ꯃꯦꯟꯂꯤ ꯑꯗꯨꯗꯣ ꯑꯩ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗꯁꯨ ꯁꯨꯝ ꯁꯤꯁꯦ ꯆꯨꯝꯕ꯭ꯔꯅꯁꯨ ꯈꯜꯂꯦ ꯁꯔꯥꯎꯟꯗꯤꯡ ꯑꯩꯅ ꯁꯨꯝ ꯃ꯭ꯌꯨꯖꯤꯛꯁꯤꯗ ꯁꯨꯝ ꯆꯪꯉꯛꯄ ꯀꯥꯟꯁꯤꯗ ꯑꯩꯅ ꯊꯦꯡꯅꯖꯔꯨꯔꯤꯕ
ꯍꯥꯏꯗꯤ ꯀꯂꯤꯛꯁꯤꯡ ꯑꯗꯒꯤ ꯁꯦꯅꯤꯌꯔ ꯐꯦꯂꯣ ꯃꯌꯥꯝ ꯂꯩ ꯃꯌꯥꯝꯁꯦ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯣꯝꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯔꯤꯌꯔꯗꯨꯁꯨ ꯄꯨꯁ ꯇꯧꯅꯕ ꯏꯐꯔꯠꯇꯨ ꯊꯥꯗꯗ ꯌꯥꯗꯕ ꯁꯣꯝ ꯅꯥꯀꯟꯒꯤ ꯆꯍꯤꯁꯤ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯇꯧꯔꯤꯅꯦ ꯍꯥꯏꯔ ꯁꯨꯝ ꯂꯩꯕꯗꯣ ꯑꯩ ꯃ꯭ꯌꯨꯖꯤꯛꯇꯨꯗꯤ ꯁꯨꯝ ꯑꯩꯒꯤ ꯇꯝꯅꯤꯡꯕ ꯑꯩꯒꯤ ꯃꯅꯨꯡꯒꯤ ꯏꯁꯄꯤꯔꯤꯠꯇꯨꯗ ꯌꯥꯎꯔꯛꯄ ꯃꯥꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯨꯅ ꯑꯩ ꯇꯝꯃꯤꯅꯦꯕ ꯑꯗꯨꯝ ꯑꯗꯣ ꯄꯨꯁ ꯇꯧꯅꯕ ꯍꯣꯠꯅꯖꯩꯅꯦꯕ ꯁꯣꯝꯗ ꯐꯦꯃꯤꯂꯤꯒꯤ ꯍꯥꯏꯕ ꯑꯃ ꯏꯃꯥ ꯏꯄꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯑꯗꯒꯤ ꯁꯨꯝꯕ ꯃꯌꯥꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯃꯨꯛ ꯂꯥꯛꯄꯗꯣ ꯑꯗꯨꯅ ꯏꯟꯀꯝꯁꯦ ꯖꯦꯅꯦꯔꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯁꯦ ꯃ꯭ꯌꯨꯖꯤꯛꯇꯨ ꯈꯛꯇꯪꯗ ꯐꯣꯀꯁ ꯇꯧꯕꯁꯨ ꯌꯥꯔꯛꯇꯕ ꯃꯇꯥꯡ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃ꯭ꯌꯨꯖꯤꯛꯇꯨꯅ ꯑꯩꯒꯤ ꯏꯟꯀꯝꯅꯤ ꯀꯥꯏꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯤꯡꯅꯕꯒꯤ ꯏꯟꯀꯝ ꯐꯖꯅ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯂꯥꯛꯄ ꯄꯣꯠ ꯑꯃꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯁꯦꯝ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯁꯨ ꯂꯩꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯃꯤꯠꯌꯦꯡꯁꯤꯗꯗꯤ ꯀꯩꯁꯨ ꯑꯗꯨꯃꯥꯏꯅ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯍꯧꯖꯤꯛꯄꯨꯗꯤ ꯑꯣꯏꯗ꯭ꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦꯀோ ꯃꯤ ꯑꯌꯥꯝꯕꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯕꯨꯗꯤ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨ ꯐꯪꯉꯛꯀꯅꯦꯕꯀꯣ ꯑꯗꯣ ꯐꯪꯉꯛꯇ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗꯅꯦ ꯏꯁꯇ꯭ꯔꯒꯜꯁꯦ ꯑꯔꯣꯏꯕꯤ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯁꯣꯝꯗ ꯑꯩꯒꯤ ꯄꯟꯊꯨꯡꯗꯨꯁꯨ ꯌꯧꯅꯕꯁꯨ ꯆꯠꯅꯤꯡꯕ ꯃ꯭ꯌꯨꯖꯤꯛꯇꯨꯁꯨ ꯑꯩ ꯑꯅꯧꯕ ꯃꯌꯥꯝ ꯇꯝꯕꯁꯤ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯀꯩꯅꯣꯝꯃ ꯍꯦꯟꯅ ꯑꯩꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯠꯁꯤꯗ ꯑꯩꯁꯦ ꯍꯦꯟꯅ ꯉꯔꯥꯡ ꯂꯩꯔꯝꯕ ꯄꯣꯠꯇꯨꯗ ꯑꯩꯁꯦ ꯉꯁꯤ ꯍꯦꯜꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯁꯦ ꯉꯔꯥꯡꯗꯩꯅ ꯉꯁꯤꯐꯥꯎꯁꯦ ꯑꯩ ꯁꯝ ꯋꯥꯛ ꯈꯔ ꯇꯧꯕ ꯇꯥꯏꯕ ꯃ꯭ꯌꯨꯖꯤꯛꯀꯤꯗ ꯑꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯅꯧꯕ ꯇꯦꯛꯅꯤꯛꯅꯤ ꯈꯪꯗꯦ ꯃꯌꯥꯝ ꯇꯝꯕ ꯇꯥꯏꯕ ꯑꯗꯣ ꯁꯤ ꯇꯝꯕꯁꯦ ꯃꯇꯝ ꯆꯪꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯇꯝ ꯃꯌꯥꯝꯁꯦ ꯀꯥꯏꯊꯣꯛꯏꯉꯩꯗ ꯁꯣꯝꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯗꯦꯂꯤ ꯐꯨꯜꯐꯤꯜ ꯃꯌꯥꯝꯁꯦ ꯅꯤꯠ ꯃꯌꯥꯝꯁꯦ ꯐꯪꯉꯛꯇꯕ ꯌꯥꯎꯔꯛꯄꯗꯣ ꯍꯥꯏꯗꯤ ꯃꯤꯒ ꯃꯔꯛꯇ ꯇꯤꯟꯕ ꯉꯝꯃꯛꯇꯕꯒꯤ ꯃꯑꯣꯡꯗ ꯑꯃ ꯂꯥꯛꯄꯗꯣ ꯃꯤꯅ ꯀꯩꯅꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯤꯒ ꯃꯥꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯁꯝ ꯂꯦꯚꯦꯜ ꯑꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒ ꯃꯥꯟꯅꯅ ꯍꯤꯡꯕꯒꯤ ꯃꯑꯣꯡꯗꯣ ꯑꯣꯏꯔꯛꯇꯕꯗ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯝ ꯊꯣꯛꯑꯁꯨ ꯈꯤꯇꯪ ꯁꯣꯠꯊꯕꯒꯤ ꯇꯥꯏꯞꯇ ꯀꯩꯅꯣꯝ ꯊꯣꯛꯑꯁꯨ ꯃꯦꯟꯂꯤ ꯁꯤꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯣꯏꯔꯛꯄ ꯍꯥꯏꯁꯦ ꯁꯝꯇꯥꯏꯝꯁ ꯃꯦꯟꯇꯦꯜꯗꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯍꯥꯏꯗꯤ ꯗꯥꯎꯟ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯕꯦꯛꯇ ꯃꯃꯥ ꯕꯕꯥꯅꯤ ꯄꯦꯔꯦꯟꯁꯅꯤ ꯈꯪꯗꯦ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯔꯤꯌꯔꯗꯣ ꯐꯖꯅ ꯄꯨꯁ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯦꯛꯇꯤꯁ ꯃꯇꯝꯒꯁꯦ ꯅꯣꯡꯃꯗ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯇꯝ ꯃꯌꯥꯝꯒ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯐꯣꯀꯁꯇꯣ ꯐꯖꯅ ꯄꯤꯔꯀꯥꯟꯗ ꯆꯠꯈꯤ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯏꯁꯇ꯭ꯔꯒꯜꯁꯨ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯃ꯭ꯌꯨꯖꯤꯛꯇ ꯑꯩꯅ ꯇꯝꯕꯒꯤ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯑꯅꯧꯕ ꯇꯝꯕ ꯃꯌꯥꯝ ꯑꯗꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯋꯥꯈꯜꯅ ꯇꯧꯅꯤꯡꯉꯤ ꯃꯌꯥꯝꯗꯣ ꯑꯩ ꯈꯨꯠꯁꯤꯅ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯁꯨ ꯏꯁꯇ꯭ꯔꯒꯜ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯇꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣই ꯁ꯭ꯋꯥꯏꯗ ꯇꯧꯔꯤꯁꯤꯅ ꯁꯨꯝ ꯑꯗꯨꯒꯤ ꯃ꯭ꯌꯨꯖꯤꯛ ꯇꯝꯕꯒꯤ ꯏꯁꯇ꯭ꯔꯒꯜꯗꯨꯒꯤ ꯇꯣꯉꯥꯟꯕ ꯃꯊꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯒꯤ ꯁꯨꯝꯕꯒꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯁꯦ ꯁꯤꯁꯨ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯃꯒꯤ ꯑꯋꯥꯕꯅꯦꯅ ꯑꯩ ꯁꯨꯝ ꯈꯜꯂꯦꯕ ꯊꯥ ꯑꯃꯇꯪꯗ ꯑꯩꯁꯦ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯇꯣꯞꯄ ꯊꯕꯛ ꯀꯩꯝ ꯇꯧꯗꯕꯤꯗ ꯑꯩꯁꯦ ꯃ꯭ꯌꯨꯖꯤꯛꯁꯦ ꯐꯖꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯀꯥꯟꯗ ꯊꯥ ꯑꯃꯗꯨꯗ ꯃꯉꯣꯟꯗ ꯐꯪꯒꯗꯕ ꯀꯥꯟꯅꯕꯗꯣ ꯁꯣꯝꯗ ꯊꯥ ꯑꯃꯁꯤꯗ ꯑꯩꯅ ꯏꯃꯨꯡꯒꯤꯁꯨ ꯃꯊꯥ ꯁꯥ ꯑꯗꯩ ꯁꯣꯝꯗ ꯄꯩꯁꯥ ꯇꯥꯟꯅꯕ ꯄꯩꯁꯥ ꯇꯥꯟꯅꯕ ꯀꯩꯗꯧꯕ ꯌꯥꯏ ꯑꯗꯒꯤ ꯑꯗꯨ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯃꯥꯏꯟꯗꯣ ꯄꯩꯁꯥ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯂꯩꯔꯕꯅꯤꯅ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯃ꯭ꯌꯨꯖꯤꯛꯇꯨꯗ ꯊꯥ ꯑꯃꯗ ꯃ꯭ꯌꯨꯖꯤꯛ ꯃꯄꯨꯡ ꯐꯥꯅ ꯏꯟꯈꯤꯕ ꯃꯤꯗꯨꯅ ꯐꯪꯉꯤꯕ ꯀꯥꯟꯅꯕꯗꯣ ꯑꯩ ꯁꯣꯝꯗ ꯐꯪꯉꯔꯣꯏꯕ ꯋꯥꯈꯜꯁꯦ ꯁꯣꯝꯗ ꯃꯌꯥꯝ ꯈꯜꯂꯅꯦꯕ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯇꯥꯟꯁꯤꯒꯦ ꯍꯥꯏꯗꯤ ꯃꯤꯒ ꯃꯤꯃꯥꯟꯅꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯩ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯀꯃꯥꯏꯅ ꯈꯤꯇꯪ ꯃꯦꯟꯈꯠꯄ ꯌꯥꯒꯗꯒꯦ ꯑꯗꯨꯒꯤ ꯄꯣꯠꯇ ꯑꯣꯏꯅ ꯋꯥꯈꯜꯗꯣ ꯃꯌꯥꯝ ꯈꯜꯂꯛꯄꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯇꯝꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯃꯌꯥꯝ ꯂꯩꯇꯥꯔꯁꯨ ꯃꯇꯝ ꯊꯥꯗꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯃꯌꯥꯝ ꯂꯩꯇꯥꯔꯁꯨ ꯉꯝꯍꯟꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯁꯦ ꯁꯤꯁꯤꯅ ꯁꯤꯁꯦ ꯁ꯭ꯇ꯭ꯔꯒꯜꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯤꯁꯦ ꯑꯆꯧꯕ ꯏꯁꯇ꯭ꯔꯒꯜ ꯑꯃꯅꯤ ꯌꯥꯝ ꯑꯆꯨꯝꯕ ꯑꯃꯈꯛꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯅꯁꯨ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯖꯕ ꯃꯇꯝꯗ ꯏꯚꯟ ꯏꯐ ꯑꯥꯏꯝ ꯅꯣꯠ ꯑ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯚꯦꯂꯤꯗ ꯑꯣꯏꯕ ꯄꯣꯏꯟꯠ ꯉꯥꯛꯇꯅꯦ ꯉꯁꯥꯏꯗꯒꯤ ꯄꯣꯅꯤꯅ ꯍꯥꯏꯕꯤꯔꯤꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯗꯦꯠ ꯌꯥꯝꯅꯁꯨ ꯍꯥꯔꯠ ꯇꯆꯤꯡꯁꯨ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯀꯦꯅꯤꯁꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯀꯦꯅꯤꯁ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕ ꯁ꯭ꯇꯦꯔꯤꯑꯣꯇꯥꯏꯞ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯃꯩꯇꯩꯒꯤ ꯁꯃꯥꯖ ꯃꯅꯤꯄꯨꯔꯒꯤ ꯁꯃꯥꯖꯇ ꯍꯥꯏꯅꯕ ꯑꯃꯈꯛ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯁꯦ ꯏꯁꯩꯁꯤꯗꯤ ꯄꯥꯝꯖꯕꯩ ꯈꯔ ꯇꯧꯕꯅꯤꯗ ꯑꯗꯒꯤ ꯏꯁꯩꯅꯕꯨ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯊꯣꯠꯁ ꯑꯃꯈꯛ ꯁꯨꯝ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯑꯣꯠꯁ ꯃꯌꯥꯝꯁꯦ ꯗꯤꯐꯥꯏ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯦꯖꯦꯟꯁ ꯃꯌꯥꯝꯈꯛꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯈꯤꯕ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇ ꯌꯦꯡꯉꯀꯥꯟꯗ ꯍꯥꯎ ꯗꯨ ꯌꯨ ꯋꯥꯟꯠ ꯇꯨ ꯖꯁꯇꯤꯐꯥꯏ ꯗꯤꯁ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯁꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯗꯣꯏꯕꯁꯤꯁꯨ ꯄꯣꯅꯤꯅ ꯍꯥꯏꯈꯤꯗꯨ ꯁꯨꯝ ꯃꯔꯤꯗꯤ ꯑꯗꯨꯝ ꯂꯩꯅꯔꯦ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯁꯨ ꯇꯦꯂꯦꯟꯠ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯥꯔꯇꯤꯁꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯝ ꯀꯣꯏꯅ ꯆꯠꯂꯀꯥꯟꯗ ꯊꯦꯡꯅꯔꯛꯄꯁꯦ ꯍꯥꯏꯗꯤ ꯃꯤꯁꯦ ꯒꯤꯇꯥꯔ ꯈꯣꯡꯕꯅꯤ ꯈꯪꯗꯦ ꯑꯗꯩꯗꯤ ꯗ꯭ꯔꯝ ꯗꯤꯟꯕꯅꯤ ꯈꯪꯗꯦ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯁꯤꯗ ꯍꯩꯔꯤꯗꯨꯒ ꯉꯁꯥꯏꯒꯤ ꯌꯨ ꯑꯦꯁ ꯃꯆꯥ ꯑꯃꯅ ꯈꯣꯡꯕꯗ ꯍꯩꯔꯤ ꯆꯥꯡꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯩꯕ ꯌꯥꯎꯋꯦꯕ
yawe do sagi yaw su project point in high point do adum bagi pot ama tonga na moi mako tang kham yaw lebani ne isai sida sakpa ngamda hai tare adu sum thengna kan da magi talent tu yam leiba wai wata da ring sagi atopa thabak yeng ani da matam khar lega dum tam pam be to ka ha du ni ka ha ga dum to ki su kong kai mem thingna gre be ngun ado ke ai adugi mayam ama chat ki ju nu ai da bai tare ngasi sagi adu mayam du leram dar ga di akhoi se sagi mapan da thokpagi chances myam leram ngani ba musician myam se adu haidi samna kan da adugi problem dum tongan leram ni na moi da mana ta le ho bai tare adum maning hallaga si si ai yon su yam nungai jada bai tare si matang se aduga ngasagi koina isaina cha ba ya bra khot bra ka ha ba do adu hoi ngasagi mayam na su mayam na uba ngang bai si di akhoi mapan thung ne mayam na ngang ai chin ji hai tare me ba yam na ngang se ai maning mamang ka su yenga khanga yam ngang ba din nate adu 시기세 아두마이나 칼레이다 가디 아코이 사이 떠고 ngamroi 아니 아코이나 파미 자가 여우나 ꯆꯠꯄꯁꯨ ngamroi 시디 sacrifice ka tawdare ai yawning da gadi akoina pami jaga yawning da gadi sidi ama chok ba thaba amani ba adi ai akoi isai to isai to ba ji pra akoi gomeni sai thabak to yun pa office kai mai akoi ji thabak ne akoina khanjari exactly chamana na ai tare adu sumaina sai ja koi sacrifice to mun ta ka tai aduga khona ba ma ta ka tai ba ara sai gi moina mapan thong khara uraga haiba si haina bele si jung sai gi matam khara gi mamang da manipur su artist pi to wi matang ji ru artist mainly ko sei da paisa yam da bi adagi si di aduna di sai moi ngangi potu dum haina bata ba ne ado hojik ti changes la e hojik ti changes la e akhoi gi manipur da leiba band ma yamba adum pe dum kha chaw na lobo dum yaw adusu ngasagi mayam gi dumaina keno to badi natte to bada bu chi changes la ine changing oi ine si je oi bani na akoina se push to ma kham thau tai after 5 or 10 years adum matung da di ngasagi akoina sai pa mi podo chap chan ta khani adi aina music se kamaina pha kam puto ka da gi hai ta hai ba se ai music to kok si yung ngam da ga dai no ana ta yung ngam da ga dai 시리즈 용방음 대비 동안 50% 아마 타박 chất lấy ta cái anh music phát ra putu ngam mai ở ta cái music tới yung cái phazan cái Manipur se music cái sai artist mấy ama phaba thon cái ta cái pi se kham to bim da ka ta exactly ở to bi ta cái ma no ta music yung ngam ne ba adu ngam ta cái akhoi su mapan thokani ai khangna sana bne ai imanab ne har ge hena let's pay to do aduna tabida ai ta artist samoi bagi ngam ngani ma gi jaga si yung ngam ngani Manipur ge khoi sakma yeng na base si tong on tabida everyone has a needs how do gi idea the mi lo mak lai na ba tar ge khoi lo na mak survive to mi na ba ya ga ni sini hai ne se do wari su yam nungai re tar wari some deeper in some sanction ge tar khoi gi music ki matang ge khoi je kitang keno to ge tar ko adna si gi kitang atmosphere je tar kitang light na point na ba tar performance macha am tang to biramo Ganesh ke performance to wigani sisu adum poni ga ta ge sa gi tamai na kaparama mai putul tam sai ake pala so kan how we run into the midnight sun. You round and round my mind. Restless heart, still alone tonight. Sending all my love along the wire. Saving the road and no place to start a family. Right down the line and split you and me. Love and music made ain't always supposed to be. Oh girl, you stayed by me. I'm forever yours.
forever yours, faithfully. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯍꯥꯔꯠ ꯇꯆꯤꯡ ꯑꯣꯏꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃꯈꯛꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯤꯕꯤꯔꯦꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤꯒꯤ ꯃꯈꯥꯗ ꯑꯩ ꯀꯦꯅꯤꯁꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯀꯦꯅꯤꯁ ꯑꯩꯈꯣꯏꯒꯤ ꯗ ꯑꯣꯜ ꯗ ꯒ꯭ꯔꯦꯠꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯗꯤ ꯑꯩꯈꯣꯏ ꯃꯦꯝꯕꯔ 3ꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯕꯠ ꯔꯥꯏꯠ ꯅꯥꯎ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯔꯣꯀꯔꯁꯀꯤ ꯑꯦꯄꯤꯁꯣꯗꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯦꯝꯕꯔ 3ꯅ ꯑꯣꯜ ꯗ ꯒ꯭ꯔꯦꯠꯁꯦ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯤ ꯉꯁꯤ ꯌꯥꯎꯕ ꯅꯪꯍꯧꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟड्ꯁ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯦꯅꯤꯁꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯌꯨ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯁꯀ ꯑꯩꯈꯣꯏꯒꯤ ꯒꯤꯇꯥꯔꯤꯁ ꯑꯃꯒꯁꯦ ꯃꯕꯥꯅꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯁꯦ ꯑꯦꯇꯦꯟ ꯇꯧꯕ ꯉꯝꯗ꯭रे ꯑꯗꯨꯒ ꯃꯕꯥꯅꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯕꯥꯅꯤꯒꯤ ꯑꯗꯨꯝ ꯏꯟꯇ꯭ꯔꯣꯁꯦ ꯇꯧꯔꯒꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯒꯤꯇꯥꯔꯤꯁꯁꯤꯅ ꯒꯤꯇꯥꯔꯤꯁ ꯑꯃꯁꯦ ꯃꯥꯒꯤ ꯃꯃꯤꯡꯁꯤꯅ ꯀꯨꯅꯥꯜ ꯑꯗꯨꯒ ꯃꯥꯁꯦ ꯁꯒꯣꯜꯕꯟꯗꯒꯤꯅꯤ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯁꯁꯤꯅ ꯃꯥꯒꯤ ꯃꯃꯤꯡꯅ ꯔꯣꯛꯁꯟ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯐꯝꯁꯤꯅ ꯀꯣꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯨ ꯌꯥꯎꯕꯤꯔꯝꯃꯒꯗꯤ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯗꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯏꯃꯔꯖꯦꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯏꯃꯔꯖꯦꯟꯁꯤꯅꯤ ꯅꯠꯇ꯭ꯔꯥ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯦꯅꯤꯁꯀꯤ ꯑꯣꯏꯅ ꯄꯔꯁꯣꯅꯦꯜ ꯀꯣꯏꯁꯟ ꯑꯝꯇꯪ ꯂꯥꯛꯆꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯁ ꯑ ꯚꯣꯀꯦꯂꯤꯁ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯐꯦꯃꯤꯂꯤꯗꯒꯤꯁꯨ ꯍꯧꯔꯛꯈꯤꯅ ꯍꯥꯏꯕꯤꯒꯤꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯦꯅꯤꯁꯅ ꯇꯧꯔꯝꯒꯗꯣꯏꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯕꯗꯀꯣ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛꯁꯤꯗꯤ ꯕꯕꯥ ꯃꯃꯥꯅ ꯐꯖꯅ ꯃꯦꯠꯄꯤꯔꯝꯒꯗꯕꯗꯤ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯑꯀꯥꯟꯗ ꯋꯦꯁꯇꯔꯟ ꯃ꯭ꯌꯨꯖꯤꯛ ꯑꯃꯈꯛ ꯁꯛꯂꯛꯄ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯠ ꯃ꯭ꯌꯨꯖꯤꯛ ꯆꯦꯁ ꯃ꯭ꯌꯨꯖꯤꯛ ꯑꯅ ꯇꯣꯉꯥꯟꯕ ꯖꯣꯟꯔꯥ ꯑꯃꯈꯛꯇꯪ ꯆꯪꯉꯛꯄꯁꯦ ꯑꯦꯛꯖꯦꯛ ꯑꯣꯐ ꯀꯣꯔꯁ ꯑꯩꯈꯣꯏꯒꯤ ꯁꯥꯔꯦꯒ ꯃꯄꯥ ꯑꯗꯒꯤ ꯗꯣꯔꯦ ꯃꯤꯐꯥꯗꯤ ꯆꯞ ꯃꯥꯟꯅꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀ꯭ꯂꯥꯁꯤꯛ ꯔꯣꯛ ꯁꯛꯂꯛꯄ ꯃꯇꯝꯗꯤ ꯍꯦꯠ ꯚꯣꯏꯁ ꯑꯗꯒꯤ ꯆꯦꯁ ꯚꯣꯏꯁ ꯂꯥꯛꯄ ꯃꯇꯝꯁꯦ ꯁꯤꯗꯤ ꯀꯔꯤ ꯁ꯭ꯇ꯭ꯔꯒꯜ ꯐꯦꯁ ꯇꯧꯒꯦ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯌꯨ ꯉꯁꯥꯏ ꯑꯩꯒꯤ ꯖꯔꯅꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯐꯥꯗꯔꯁꯦ ꯃꯥꯅ ꯑꯌꯥꯝꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯋꯦꯁꯇꯔꯟ ꯁꯛꯂꯛꯄꯁꯦ ꯔꯣꯛ ꯁꯛꯂꯛꯄ ꯀꯥꯟꯁꯤꯗꯗꯤ ꯑꯩꯈꯣꯏ ꯐꯥꯗꯔꯅꯦꯕ ꯌꯥꯝ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯉꯤꯁꯦ ꯍꯥꯏꯕꯗꯤ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯗꯒ ꯁꯛꯏ ꯃꯑꯣꯡꯁꯤꯁꯨ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯁ꯭ꯀꯦꯜꯁꯦ ꯑꯗꯨꯝ ꯋꯥꯡꯕ ꯂꯣꯏꯅ ꯌꯥꯝ ꯋꯥꯡꯕ ꯏꯁꯩ ꯑꯣꯏꯗꯅꯀꯣ ꯑꯗꯨꯁꯦ ꯃꯣꯏ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯏꯁꯩꯁꯤꯡꯁꯤꯁꯨ ꯌꯥꯝ ꯋꯥꯡꯉꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯋꯥꯡꯉꯤꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯉꯦꯕ ꯑꯩꯈꯣꯏ ꯕꯥꯍꯣꯏꯅ ꯁꯛꯏꯁꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯃꯊꯪ ꯇꯧ ꯂꯥꯛꯄ ꯁꯨꯝ ꯌꯦꯡꯉꯦ ꯀꯥꯏ ꯖꯒꯥꯗ ꯊꯝꯃꯒ ꯇꯝꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯇꯝꯃꯛꯑꯀꯥꯟꯗ ꯑꯗ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯕꯥꯅ ꯁꯨꯝ ꯇꯥꯛꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯁꯤ ꯖꯒꯥꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯁꯤ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯗ ꯃꯌꯥꯝꯁꯦ ꯑꯗꯨ ꯇꯥꯔꯀꯥꯟꯗ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯑꯗꯨꯝ ꯇꯥꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯇꯥꯛꯄꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯦꯜꯞꯐꯨꯜ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯑꯗꯨꯝ ꯃꯥꯅ ꯃꯥꯏ ꯁꯥꯇ꯭ꯔ ꯑꯗꯨꯝ 30-ꯗꯣ ꯐꯛꯇ ꯐꯝꯃꯒ ꯂꯥꯎꯕꯁꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯁꯨ ꯄꯤꯛꯈꯩ ꯑꯗꯨꯝ ꯐꯝꯃꯒ ꯌꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯩꯁꯦ ꯃꯣꯏꯒꯤꯁꯨ ꯐꯥꯏ ꯑꯗꯒꯤ ꯑꯩꯁꯦ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜꯁꯦ ꯁꯤꯁꯨ ꯄꯥꯝꯖꯩꯕ ꯍꯥꯏꯗꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯁꯦ ꯁꯒꯣꯜꯁꯦꯝ ꯇꯤꯖꯦꯟꯗ꯭ꯔꯅ ꯑꯩꯒꯤ ꯑꯣꯖꯥꯅꯦ ꯑꯗꯨꯒ ꯑꯗ ꯑꯩ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯆꯍꯤ 7-8 ꯁꯨꯗꯣꯔꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯚꯣꯏꯁ ꯀꯜꯆꯔ ꯇꯧ ꯆꯠꯄ ꯑꯗꯨꯒ ꯍꯤꯟꯗꯨꯁꯇꯥꯅꯤ ꯃꯇꯝ ꯏꯁꯩꯒꯤꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯁꯛꯆꯕ ꯍꯥꯏꯇꯥꯔꯦ ꯄꯥꯝꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯁꯛꯑꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯥꯔꯛꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯄꯥꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯄꯥꯝꯕꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯦꯟꯗꯕꯒꯤ ꯀꯩꯝ ꯂꯩꯇꯦ ꯑꯩꯅ ꯀꯥ ꯍꯦꯟꯅ ꯄꯥꯝꯖꯈꯤꯕꯗꯣ ꯑꯩꯅ ꯁꯛꯅꯤꯡꯕ ꯖꯒꯥꯗꯣ ꯍꯥꯏꯗꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯁ꯭ꯀꯦꯜ ꯋꯥꯡꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯤꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠꯁꯦ ꯎꯠꯄ ꯉꯝꯕ ꯑꯗꯒꯤ ꯈꯤꯇꯪ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯣꯏ ꯌꯥꯎꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯖꯒꯥꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯏꯁꯩꯁꯦ ꯆꯨꯝꯅ ꯂꯦꯞꯄꯒ ꯈꯛꯇꯪ ꯑꯩ ꯏꯁꯩꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯛꯑꯒ ꯁꯛꯄꯒꯤ ꯄꯣꯠꯁꯦ ꯁꯤꯈꯛꯅ ꯌꯥꯗꯦꯕ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅꯕ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯦꯟ ꯆꯣꯡꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯦꯟ ꯃꯦꯝꯕꯔ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯤꯗ ꯀꯨꯝꯊꯔꯤꯉꯩ ꯃꯥꯅ ꯈꯤꯇꯪ ꯀꯥꯈꯠꯂꯒ ꯑꯅꯤ ꯀꯥꯈꯠꯂꯒ ꯈꯣꯡꯕ ꯑꯣꯟꯖꯟꯅꯔꯒꯕꯨ ꯈꯣꯡꯕ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯎꯠꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯛꯑꯦꯕ ꯑꯗꯨ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯕꯁꯤꯅ ꯁꯤ ꯑꯣꯏꯈꯤꯕꯗꯒꯤ ꯇꯞꯅ ꯑꯩ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯣꯏꯔꯝꯗꯥꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯁꯤ ꯁꯛꯑ ꯁꯨꯝ ꯂꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯉꯣꯟꯗꯁꯨ ꯒꯨꯗ ꯀꯃꯦꯟꯁ ꯃꯌꯥꯝ ꯂꯥꯛꯄ ꯑꯗꯨꯗꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝ ꯊꯧꯒꯠꯄꯗꯣ ꯑꯗꯨꯗꯒꯤ ꯃꯊꯪ ꯇꯧꯔꯀꯥꯟꯗ ꯑꯩꯉꯣꯟꯗꯁꯨ ꯉꯁꯥꯏꯒꯤ ꯑꯔꯨꯕ ꯄꯥꯏꯕꯁꯦ ꯁꯤ ꯂꯨꯔꯤꯉꯩ ꯄꯥꯏꯅꯤꯡꯕꯒꯤ ꯑꯃ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯤ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ
ꯁꯨꯝ ꯍꯜꯂꯒ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯣꯟꯒ ꯀꯣꯛꯀ ꯁꯝꯅꯔꯀꯥꯟꯗ ꯌꯦꯡꯕ ꯀꯥꯟꯗ ꯁꯤꯕꯨꯒꯤ ꯆꯥꯡ ꯌꯧꯔ ꯂꯩꯔꯝꯃꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯩꯁꯤꯗꯤ ꯇꯧꯕꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯇꯝꯕꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭रे ꯑꯩ ꯁ꯭ꯋꯥꯏꯗ ꯇꯦꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅꯁꯨ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯈꯛꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯦꯅꯤꯁꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯗꯤꯐꯔꯦꯟ ꯖꯣꯅꯔ ꯑꯣꯐ ꯃ꯭ꯌꯨꯖꯤꯛ ꯃꯌꯥꯝ ꯑꯃꯈꯛꯀ ꯆꯠꯂꯨꯔꯀꯥꯟꯗ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯗꯤꯞ ꯗꯥꯎꯟ ꯏꯟꯁꯥꯏꯠ ꯑꯩꯁꯦ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯔꯤꯁꯔꯆ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯛ ꯔꯣꯛꯁꯦ ꯁꯤ ꯄꯥꯝꯃꯛꯄꯒꯤ ꯖꯔꯅꯤ ꯑꯃꯈꯛꯀꯤ ꯋꯥꯔꯤ ꯇꯥꯖꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯅ ꯀꯦꯅꯤꯁ ꯈꯨꯔꯥꯏꯖꯝꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯁꯣꯂꯣ ꯄꯔꯐꯣꯔꯃꯦꯟꯁ ꯌꯦꯡꯕꯤꯅꯤꯡꯕ ꯇꯥꯔꯗꯤ ꯍꯤ ꯄꯔꯐꯣꯔꯝ ꯑ ꯂꯣꯠ ꯑꯣꯐ ꯀꯚꯔ ꯁꯣꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯣꯅꯔꯥꯒꯤ ꯃ꯭ꯌꯨꯖꯤꯛꯁꯤꯡꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯚꯔ ꯁꯣꯡ ꯃꯌꯥꯝ ꯑꯃꯈꯛ ꯁꯛꯑꯒ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯅꯤꯁ ꯈꯨꯔꯥꯏꯖꯝ ꯑꯃꯅ ꯃꯌꯥꯝ ꯅꯝꯕꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯆꯣꯡꯊꯣꯔꯛꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯡ ꯌꯦꯡꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯒꯤ ꯁꯨꯝ ꯌꯦꯡꯕꯤꯕ ꯌꯥꯅꯤ All the greats 하이버제 시리 마야마 로네마 칸나르버니 호직 동안 동안베 invitations ꯃꯌꯥꯝ ꯈꯛꯁꯨ festival ꯃꯌꯥꯝ ꯈꯛꯇ invitations ꯃꯌꯥꯝ ꯈꯛꯁꯨ ꯂꯥꯛꯑꯕꯅꯦꯕꯀꯣ ꯑꯗꯣ future ꯒꯤ ꯇꯨꯡ ꯑꯣꯏꯕ ꯇꯨꯡ ꯇꯥꯅ ꯑꯩꯈꯣꯏꯒꯤ all the greats ꯃꯌꯥꯝꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯤ ꯃꯌꯥꯝꯅ ꯈꯪꯅꯅꯤꯡꯕ ꯑꯃꯁꯨꯡ ꯃꯤ ꯃꯌꯥꯝꯅ perform ꯇꯧꯅꯕꯒꯤꯗꯃꯛꯇ invitations ꯒꯨꯝꯕ ꯊꯥꯅꯤꯡꯉꯛꯄꯗꯤ ꯀꯔꯝ ꯀꯔꯝꯕ platform ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ all the greats ꯁꯦ ꯀꯩꯅꯣ contact ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤꯁꯦ mainly ꯑꯩꯈꯣꯏꯒꯤꯁꯦ the black connection talent ꯑꯅ ꯑꯃ Ben manage tauba platform am lay mainly mana akhoi se manage taubani ada si hojiki black connection talent sina ado through black connection talent tazu dum akhoi ama contact tobira kanda akhoi gi any akhoi gi program gi contact kumba pininga su dum adum tobira pi aduga through our Instagram page aduga FB Facebook page sidasu dum contact tꯧꯕꯤꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ online ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ contact ꯇꯧꯔꯁꯨ ꯌꯥꯏ ꯍꯥꯏꯕꯗꯤ all the greats ꯍꯥꯏꯅ ꯑꯗꯨꯝ ꯅꯝꯕ ꯃꯇꯝꯗ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ page ꯂꯩ ꯑꯗꯨꯗ ꯑꯗꯨꯝ plus ꯑꯩꯈꯣꯏꯒꯤ Instagramꯁꯤꯗ follow ꯇꯧꯕꯤꯔꯀꯥꯟꯗ what's happening between all the greats ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯈꯪꯒꯗꯣꯏꯅꯦꯕ do sure to follow all the greats Christopher ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯁꯥꯅꯤꯡꯕꯗꯤ ꯃꯌꯥꯝ ꯈꯪꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯦ ꯑꯀꯛꯅꯕ ꯃꯇꯝ ꯑꯣꯏꯕꯅꯤ나 ꯌꯥꯝ ꯀꯨꯏꯅ ꯄꯨꯡ ꯄꯥꯎꯃꯩꯅ ꯑꯃꯗꯤ ꯐꯪꯉꯣꯏꯗꯣꯔꯦ different talents ꯃꯌꯥꯝ ꯈꯛꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ insights ꯃꯌꯥꯝ ꯈꯛꯁꯨ ꯐꯪꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯣꯏꯕꯗ ꯑꯩꯅ Christopherꯗ ꯍꯪꯖꯅꯤꯡꯕꯁꯦ Christopherꯒꯤ ꯂꯥꯏꯐꯇꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯒꯤꯇꯔ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯀꯗꯥꯏꯗ ꯆꯠꯀꯗꯣꯏꯅꯣ ꯈꯪꯗꯕ ꯑꯉꯥꯡ ꯃꯌꯥꯝ lost ꯑꯣꯏꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯂꯩꯔꯝꯒꯅꯤ musicians lost ꯑꯣꯏꯕ musicians ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯂꯩꯔꯝꯒꯅꯦꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ word of encouragement ꯑꯃꯇꯪ Christopherna all the greats ꯒꯤ ꯃꯤꯍꯨꯠ ꯁꯤꯟꯕꯤꯔꯀꯥꯟꯗ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ words of encouragement ꯍꯥꯏꯒꯗꯕꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯤ ꯇꯣꯛꯈ꯭ꯔꯣ ꯏꯟꯗꯤꯌꯥ ꯍꯣꯏ ꯅꯣꯔꯠ ꯏꯁ ꯔꯤꯖꯟ ꯍꯥꯏꯔꯁꯦꯕ mainland ꯏꯟꯗꯤꯌꯥꯗꯗꯤ ꯗꯦꯜꯂꯤ ꯃꯨꯝꯕꯥꯏ ꯍꯥꯏꯗ꯭ꯔꯕꯥꯗ for example ꯍꯥꯏꯗ꯭ꯔꯕꯥꯗ ꯕꯦꯡꯒ꯭ꯂꯣꯔ ꯃꯣꯏꯁꯤꯗꯤ opportunityꯁꯦ ꯌꯥꯝ ꯆꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯃ꯭ꯌꯨꯖꯤꯛꯁꯦ ꯄꯨꯂꯞ ꯑꯣꯏꯅ ꯍꯥꯏꯅꯤ ꯀꯃꯥꯏꯅ ꯀꯣꯜꯂꯒ ꯄꯨꯁꯟ ꯉꯝꯗ꯭ꯔꯤꯁꯦ ꯏꯁꯥꯗ ꯀꯩꯒꯤꯅꯣꯗꯤ ꯂꯥꯁꯇ practicalityꯗꯣ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯇꯥꯟꯕꯗꯨꯅꯦꯕ ꯄꯩꯁꯥ ꯇꯥꯟꯕꯗꯣ ꯂꯥꯁꯇ ꯑꯗꯨꯝ ꯑꯣꯏꯔꯛꯏꯁꯤꯅ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯝꯒ ꯑꯩꯈꯣꯏꯗꯤ ꯈꯦꯠꯅꯔꯤꯕꯅꯤꯅ ꯑꯗꯨꯕꯨ ꯇꯞꯅ ꯀꯩꯅꯣꯁꯦ ꯀꯃꯥꯏ ꯍꯥꯏꯅꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯆꯦꯟꯖ ꯇꯧꯔꯛꯑꯦꯀꯣ ꯆꯦꯟꯖ ꯇꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯁꯨ ꯃ꯭ꯌꯨꯖꯤꯛ ꯐꯖꯅ ꯄꯥꯝꯖꯕ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯒꯤ ꯑꯉꯥꯡ ꯍꯥꯏꯔꯛꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗꯒꯤ ꯑꯍꯟꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥꯗꯨꯅ ꯇꯣꯉꯥꯟꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤꯗꯃꯛꯇꯁꯨ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯇꯕ ꯅꯠꯇꯦ ꯂꯩ ꯑꯗꯨ ꯒ꯭ꯔꯦꯞꯁ ꯇꯧ ꯇꯥꯔꯦꯀꯣ ꯒ꯭ꯔꯦꯞꯁ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯁꯨ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯗꯤ ꯌꯥꯗꯦꯗꯅ ꯁꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯕ ꯑꯃ ꯂꯩ ꯁꯔꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯐꯣꯔꯃꯦꯜ एजुकेशन ꯑꯣꯏꯅ ꯇꯧꯍꯧꯔꯒ ꯐꯣꯔꯃꯦꯜ एजुकेशन ꯗꯣ ꯇꯧꯍꯧꯔ ꯐꯪꯒꯗꯕ ꯁꯔꯇꯤꯐꯤꯀꯦꯠ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣ ꯃꯤꯡꯆꯠ ꯐꯪꯒꯗꯕ ꯃꯌꯥꯝꯗꯣ ꯁ꯭ꯀꯨꯜꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯣ ꯇꯧꯁꯜꯂꯨꯔꯒ ꯇꯧꯀꯥꯟꯗꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯈꯪꯖꯕꯗ ꯑꯩꯒꯤ ꯅꯣꯂꯦꯖꯇ ꯑꯩꯅ ꯈꯪꯕ ꯃꯤ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯑꯔꯨꯅꯥꯆꯜꯗꯒꯤ ꯗꯦꯜꯂꯤ ꯈ꯭ꯋꯥꯏ ꯌꯥꯝꯕꯁꯦ ꯗꯦꯜꯂꯤꯗ ꯃꯣꯏꯁꯦ ꯔꯦꯄꯨꯇꯦꯠ ꯁ꯭ꯀꯨꯜ ꯍꯥꯏꯕꯗꯤ international school abam haiba am leire moi CBSE school ko asida moi gi di syllabus sida music se yawe music se yawe moi gi pay scale ju phajai
moi salary je phajama tan international do ye na bu phajari Mhm. aduna moina aduda tauba ina khangbai mana bi khari lai moina tauya gi jina moina education na formal education chalakpani na institution amada join tauge interview chake haradi certification je taka tare dana aduna adu taube moi masana pamjaba instrument do knowledge to mangonda masada yaujari ba knowledge to jo impart tawre adu mathakta mana pamjaba thabu chu tawri adu mathakta seal gi wa ba du ju laitre adu mathakta moi perform ju tawi moi perform Monday to Friday moi school chali ko school gi hour ni Saturday Sunday je yamba weekend ji mapan lam dari weekend je ayam matam da moi cafe gig kai ka taw aduna du ju moi ko ai ni side ta income dum phang ba ni na ko aduna hujiki hoi ni di word of encouragement hai ta encourage taw bi di kem ta na ta akoi ni isa na kai kai ni music ji ju like tam ba ga jam mane sana bu ji ju like tam ba jam mane like tam ba ga tang na oi gi ni or the hoi koi Manipur gi chana bi oi na di government job either be a doctor, be an engineer, or be a civil servant. Aduna. Adu ta hujik ti matam je change taw ra bani na. Private sector, public sector, mayam je opportunities grabs taw ya rak pani na ko. Koi Manipur de ju tam na lak ja ju adum la ka dori ko na kai no di keno the center da la bani na mainland India da la bani na obviously la ka ni ko gi ju. La ka dor ni na hoy. Hujik se makhong mari je chum hau ga di. Kondang mo gi da jo awa bu di le ro da bani na adu encouragement na bu adu oi tare kai no kai oi like tam boy gera sana bo lam do gedra music to taw bo thabak tu da phajana wakhan je changdara luptara ga phajana niyom na na chawgi adu do yamna valuable to ba amakak wahi amakak na yata sige se koi viewers ma yamna chalo namak Impact TV gi Manipur Rockers ki sige episodes na so koi viewers ma yamna lo image hamje bang hamje thank you so much Christopher once again amasung koi gi band member ma am kuri mang kus once again Impact TV gi ma ke dige thank you so much amasung lakador ba journey sing de javitar he na mai pak po ibiro hai ba se Impact TV ma ke dige haizari thank you so much once again for your time Thank you, sir. Masini ngasi Impact TV na sandok chari ba koi Manipur Rockers ki tharon matang ge episode rockers tongan bu rockers me am pudna me am gi tan jer ke Impact TV bu meeting ta don legi Show me the way to your heart. I am searching, but I'm drifting apart. Everything's gone far away. You were standing now, with no words left to say. Gave you power, fell on the floor. Silence, never thought you hurt so bad. Darkest hour, slapped at your door, wishing all would be just like before. Oh, let me find my piece of heaven. Let me find my way back home. I want this love to last forever. Back together, rise once again, from the ashes to the sky, from the ashes to the sky. Is someone taking my place? Am I falling? Was it her last embrace? Now you're asking me for some more time. I'm still trying to survive, victim of my desire. Keep on running, I'm up all night. Time